Sorry, sorry. Gretchen, amtanga reminder tawdana duga hawjalase. Kesu kaide Nanda Kumar ko Nanda Kumar kesu kaide Nanda Kumar Hudrom. It's fine. Ahan matang yorso. Okay. So for the first time ko mayam sida yawbiriba punamak ahan boina ko thengnaba ade han desu thengnaba satra mayam su yawi. Ado good evening. Okay. Okay, English am lo nu ko meaning khang de hoi like hekta was mitang ma chap manai ko jing ma samda de ko like tam hogda bidi nangi ran oi du ni natra ado lonjaroi ko ai maitai musani ado cham cham na dum da maitai lon da dum sana do ni okay uh binta su lambi da lai ko sir screen u zu udre screen share tawdri ko horse mem okay ꯃꯌꯥꯝꯁꯦ ꯀꯩꯀꯩ ꯂꯝꯗꯩꯅꯣ ꯀꯩꯅꯣ ꯑꯝꯇꯪ ꯈꯪꯖꯒꯦ ꯀꯣ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯑꯍꯥꯟꯕ ꯃꯥꯜꯂꯤ for the first time nice to meet you ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯒ꯭ꯌꯥꯅꯦꯁꯣꯔ ꯂꯥꯏꯁ꯭ꯔꯝ ꯀꯣ ꯑꯗꯒꯤ ꯃꯤꯟ ꯅꯟꯗꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝ ꯑꯗꯒꯤ ꯃꯣꯅꯤꯇꯥꯕꯨꯗꯤ ꯑꯩ ꯐꯖꯅ ꯈꯪꯉꯦ ꯀꯣ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯇꯤꯝꯗ ꯌꯥꯎꯏ ꯑꯗꯒꯤ ꯄꯨꯡꯂꯧ ꯁꯤꯐꯥꯏꯗꯒꯤ ꯅꯥꯏꯁ ꯎꯃꯥꯕꯇꯤꯅ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯒꯤ ꯑꯍꯣꯡ ꯁꯝꯃꯝ ꯔꯨꯄꯆꯟꯗ꯭ꯔ ꯑꯗꯒꯤ ꯍꯦꯟꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯇꯩ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯗꯕꯒꯩꯁꯨ ꯂꯣꯏ ꯇꯧꯕꯤꯔꯣ ꯀꯣ ꯌꯨꯝꯅꯥꯝ ꯔꯟꯖꯟ ꯌꯨꯝꯅꯥꯝ ꯕꯁꯟꯇ ꯁꯣꯅꯤꯌꯥ ꯀꯣ ꯑꯗꯒꯤ ꯔꯟꯖꯅꯥꯁꯨ ꯇꯧꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯑꯦꯀꯦꯖꯣ ꯌꯨꯝꯅꯥꯝ ꯀꯣ ꯑꯦꯂꯤꯁ ꯑꯔꯨꯟ ꯕꯕ꯭ꯂꯤ ꯕꯤꯅꯇꯥꯕꯨꯗꯤ ꯂꯝꯕꯤ ꯆꯠꯂꯦ ꯍꯥꯏꯔꯦ ꯕꯤ ꯑꯦꯝ ꯁꯗꯤꯌꯥ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯂꯥꯏꯁ꯭ꯔꯝ ꯑꯗꯒꯤ ꯈꯃꯥꯝ ꯅꯟꯗꯀꯤꯁꯣꯔ ꯀꯣ ꯅꯟꯗꯀꯤꯁꯣꯔꯕꯨꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅꯤ ꯈꯪꯉꯤ ꯀꯣ ꯂꯧꯀ꯭ꯔꯥꯛꯄꯝ ꯊꯣꯏ ꯐꯖꯅ ꯈꯪꯉꯤ ꯀꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯒꯨꯗ ꯖꯣꯕ ꯍꯣꯝꯋꯥꯔꯛ ꯌꯥꯝ ꯐꯖꯅ ꯇꯧꯏ ꯅꯥꯏꯁ ꯑꯣꯀꯦ ꯌꯨꯝꯅꯥꯝ ꯕꯁꯟꯇ ꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯛꯑꯣ ꯁꯨꯝ ꯁꯛ ꯈꯪꯅꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯑꯣꯀꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯁꯤꯡꯖꯃꯩꯗꯒꯤ ꯑꯗꯒꯤ ꯎꯃꯥꯊꯦꯜꯗꯒꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯎꯔꯤꯄꯣꯛꯇꯁꯨ ꯌꯥꯎꯔꯦ ꯍꯦꯟꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯖꯣꯏꯅꯤꯡ ꯗꯤꯁ ꯌꯥꯝ ꯊꯨꯕꯤꯗ ꯑꯩꯅ ꯁꯤ ꯂꯥꯏꯐ ꯑꯃ ꯁꯤꯟꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤꯁꯦ ꯀꯩꯅꯣꯗ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯂꯩꯕ ꯀꯣ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯑꯗꯣ ꯁꯤ ꯂꯣꯏꯔ ꯑꯃꯨꯛ ꯆꯠꯂꯨꯗꯣꯏꯅꯦꯕ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣ ꯁꯤ ꯄꯔꯁꯣꯅꯦꯜ ꯐꯥꯏꯅꯥꯟꯁꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯀꯣ ꯃꯣꯔ ꯗꯦꯟ 100 of student in batch number 3 ꯀꯣ ꯃꯣꯏ ꯃꯌꯥꯝ ꯇ꯭ꯔꯦꯟ ꯇꯧꯕꯗ ꯄꯔꯁꯣꯅꯦꯜ ꯐꯥꯏꯅꯥꯟꯁꯁꯤꯁꯨ ꯈꯤꯇꯪ ꯈꯪꯕꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ꯭ꯔꯥꯅ ꯑꯩꯅ ꯉꯁꯥꯏꯗꯤ ꯈꯟꯕꯅꯦꯕ ꯕꯤꯖꯤꯅꯦꯁꯁꯨ ꯇꯧ ꯄꯩꯁꯥꯁꯤꯁꯨ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯅꯤ ꯀꯃꯥꯏꯅ ꯁꯤꯟꯅꯅꯤ ꯀꯃꯥꯏꯅ ꯏꯟꯚꯦꯁ ꯇꯧꯅꯤ ꯀꯗꯥꯏꯗ ꯑꯩ ꯄꯩꯁꯥꯁꯦ ꯊꯥꯗꯔꯛꯀꯅꯤ ꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗꯦꯗꯅ ꯅꯪꯅ ꯉꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯖꯩꯗꯣ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯌꯨ ꯅꯤꯗ ꯁꯝꯊꯤꯡ ꯏꯟ ꯔꯤꯇꯔꯟꯁ ꯀꯣ ꯕꯤꯖꯤꯅꯦꯁꯀꯤ ꯃꯥꯒꯤ ꯁꯛꯁꯦꯁꯁꯦ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯉꯁꯥꯏꯒꯤ ꯄꯔꯁꯣꯅꯦꯜꯒꯤ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯐꯥꯏꯅꯥꯟꯁ ꯃꯣꯅꯤꯇꯔꯤꯗꯨꯅ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯅꯪ ꯒ꯭ꯔꯣꯠ ꯇꯧꯕ ꯍꯥꯏꯁꯦ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯆꯪꯉꯤꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯎꯗꯅꯕ ꯅꯪ ꯀꯩ ꯌꯥꯗꯣꯏꯅꯣ ꯑꯦꯅꯤꯊꯤꯡ ꯅꯪ ꯍꯥꯏꯔꯛꯎꯅꯦ ꯍꯣꯏ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯈꯔꯕꯨꯗꯤ ꯂꯩ ꯀꯣ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯏꯐ ꯌꯨ ꯍꯦꯚ ꯑ ꯃꯅꯤ ꯅꯍꯥꯛꯀꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗꯨꯗ ꯄꯩꯁꯥꯗꯣ ꯈꯧꯖꯥꯎ ꯌꯥꯎꯔꯒꯕꯨ ꯅꯪ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯈꯤꯗ꯭ꯔꯣ ꯌꯥꯝꯇ ꯍꯥꯏꯅꯁꯤꯅꯦ ꯊꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯈꯤꯗ꯭ꯔꯣ ꯅꯪ ꯑꯦꯀꯥꯎꯟꯗꯨꯗ ꯍꯧꯖꯤꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯌꯥꯎꯔꯦꯅ ꯈꯜꯂꯣ 50 lakhs ꯑꯃ ꯌꯥꯎꯔꯦꯅ ꯈꯜꯂꯣ ꯅꯪ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯨꯗ ꯍꯧꯖꯤꯛ ꯂꯩꯒꯗ꯭ꯔꯣ ꯇꯦꯜ ꯃꯤ ꯋꯥꯈꯜ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅꯤꯗꯅ ꯁꯣ ꯑꯗꯨꯏꯗꯨꯅ ꯁꯤꯗ ꯏꯠꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯄꯔꯁꯟ ꯀꯣ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯍꯧꯖꯤꯛ ꯀꯣ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ ꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯔ ꯁ꯭ꯄꯣꯠꯂꯥꯏꯠ ꯇꯧꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯔꯁꯤꯀꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯔꯣ I will teach you personal finance for business in just 6 steps pen and paper ꯑꯃ ꯐꯖꯅ ꯄꯥꯏꯕꯤꯔꯣ ꯀꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯅ ꯇꯧꯖꯈꯤꯕ ꯑꯩ ꯅꯣꯏꯗ ꯎꯠꯂꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯐꯖꯅ ꯀꯣ ꯃꯤꯅꯤꯠ ꯌꯥꯝꯃꯣꯏ ꯃꯤꯅꯤꯠ 10 ꯑꯃ 15 ꯑꯃ ꯃꯨꯟꯅ ꯇꯥꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯅꯪꯉꯣꯟꯗ ꯄꯥꯟꯖꯔꯣ
ꯑꯗꯨꯒ ꯅꯪꯁꯨ ꯄꯩꯁꯥ ꯁꯦꯚꯤꯡ ꯇꯧꯕ ꯑꯗꯩ ꯀꯃꯥꯏꯅ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯀꯃꯥꯏꯅ ꯄꯩꯁꯥ ꯊꯥꯗꯖꯔ ꯅꯪ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯤ ꯅꯣꯠ ꯑꯣꯟꯂꯤ ꯗꯦꯠ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯇꯧꯅꯗꯕ ꯃꯑꯣꯡꯗ ꯑꯩ ꯇꯧꯊꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯁꯤꯁꯦ ꯑꯩ ꯀꯗꯥꯏꯗ ꯇꯝꯃꯛꯀꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯑꯩꯒꯤ ꯃꯦꯟꯇꯣꯔꯗ ꯇꯝꯃꯛꯈꯤ ꯑꯩ ꯃꯦꯟꯇꯣꯔ ꯌꯥꯝ ꯂꯩ ꯁꯤꯗꯥꯔ ꯁꯦꯈꯔꯅꯦ ꯔꯥꯖꯤꯞꯅꯦ ꯕꯤꯛ ꯁ꯭ꯇ꯭ꯔꯥꯏꯖꯔꯁ ꯔꯁꯜ ꯕ꯭ꯔꯟꯁꯟ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯄꯤꯁꯇꯣ ꯂꯧꯊꯣꯔꯛꯑꯒ ꯑꯩ ꯅꯣꯏꯗ ꯇꯥꯛꯄꯅꯤ ꯑꯩꯅ ꯑꯅꯧꯕ ꯑꯝꯇ ꯄꯨꯊꯣꯛꯄ ꯅꯠꯇꯦ ꯑꯥꯏ ꯑꯣꯜꯁꯣ ꯇꯤꯆ ꯐ꯭ꯔꯣꯝ ꯋꯥꯠ ꯑꯦꯚꯔ ꯑꯥꯏ ꯂꯔꯟ ꯑꯩꯒꯤ ꯃꯦꯟꯇꯣꯔ ꯃꯌꯥꯝꯗꯨꯗꯒꯤ ꯈꯪꯖꯔꯛꯄꯗꯣ ꯑꯩ ꯅꯣꯏꯗ ꯁꯤꯌꯔ ꯇꯧꯕꯅꯤ ꯅꯣꯏꯁꯨ ꯐꯖꯅ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣ ꯉꯁꯤꯃꯛꯇꯒꯤ ꯑꯣꯀꯦ ꯁꯣ if you're ready please type on the comment I'm ready ꯑꯝꯇ ꯏꯕꯤꯔꯣ ꯎꯃꯥꯕꯇꯤ ꯈꯥꯒꯦꯝꯕꯝ ꯑꯥꯏ ꯑꯥꯔꯅꯗꯤ ꯌꯥꯔꯣꯏ ꯑꯥꯏ ꯑꯦꯝ ꯑꯥꯔ ꯍꯥꯏꯕꯅꯤ ꯑꯥꯏ ꯑꯦꯝ ꯔꯦꯗꯤꯅ ꯏꯕꯤꯔꯛꯑꯣ ꯑꯥꯏ ꯑꯥꯔ ꯍꯥꯏꯗꯤ ꯕꯤꯒ ꯍꯥꯞꯆꯤꯜꯂꯣ ꯑꯗꯣ ꯑꯥꯏ ꯑꯥꯔ ꯕꯤ ꯇꯥꯅꯕ ꯑꯣꯀꯦ ꯅꯥꯏꯁ ꯅꯣꯔꯃꯦꯜ ꯄ꯭ꯔꯜꯍꯥꯗ ꯍꯦꯟꯔꯤ ꯃꯤꯁꯦ ꯁꯨꯝ ꯌꯥꯝꯈꯠꯂꯛꯑꯅꯤ ꯑꯣꯀꯦ ꯂꯥꯛꯑꯣ ꯁꯣꯅꯤꯌꯥ ꯑꯣꯁꯝ ꯔꯣꯁꯟ ꯑꯉꯣꯝꯁꯨ ꯎꯗꯕ ꯀꯨꯏꯔꯦꯗ ꯀ꯭ꯂꯥꯁ ꯈꯔ ꯌꯥꯎꯔꯨꯅꯦꯍꯦ ꯔꯣꯁꯟ ꯀꯨꯏꯔꯦ ꯎꯗꯕ ꯔꯣꯁꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯎꯗꯕ ꯀꯨꯏꯔꯦ ꯀ꯭ꯂꯥꯁ ꯈꯔ ꯌꯥꯎꯔꯛꯑꯣ ꯀ꯭ꯂꯥꯁ ꯎꯗꯕ ꯀꯨꯏꯔꯦ ꯔꯣꯁꯟ ꯑꯗꯩ ꯏꯕꯦꯁꯅꯥꯁꯨ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯂꯣꯡ ꯇꯥꯏꯝ ꯑꯗꯒꯤ ꯌꯨꯝꯅꯥꯝ ꯕꯁꯟꯇ ꯑꯍꯥꯟꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯑꯦꯂꯤꯁꯁꯨ ꯑꯍꯥꯟꯕ ꯃꯥꯜꯂꯤ ꯑꯗꯩ ꯔꯨꯄꯆꯟꯗ꯭ꯔ ꯌꯥꯝ ꯏꯪꯉ ꯃꯥꯜꯂꯤ ꯃꯐ꯭ꯂꯔꯒ ꯌꯥꯝ ꯇꯧꯔꯦ ꯏꯪꯉꯕꯣ ꯔꯨꯄꯆꯟꯗ꯭ꯔ ꯌꯥꯝꯅ ꯑꯣꯀꯦ ꯑꯗꯒꯤ ꯁꯣꯃꯔꯦꯟꯗ꯭ꯔ ꯍꯣꯕꯤꯖꯝꯁꯨ ꯑꯍꯥꯟꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯃꯤꯟꯁꯨ ꯑꯍꯥꯟꯕ ꯃꯥꯜꯂꯤ ꯑꯗꯒꯤ ꯍꯦꯟꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯍꯥꯟꯕ ꯃꯥꯜꯂꯦ ꯁꯣꯅꯤꯌꯥ ꯁꯥꯄꯝꯁꯨ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯃꯥꯜꯂꯤ ꯑꯗꯩ ꯄ꯭ꯔꯍꯥꯗꯥꯕꯨꯗꯤ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯇꯤꯝ ꯃꯦꯝꯕꯔꯅꯤ ꯄ꯭ꯔꯍꯥꯗꯥ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯜꯂꯁꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯈꯤꯇꯪ ꯊꯋꯥꯏ ꯆꯪꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯗꯤꯁ ꯋꯤꯜ ꯆꯦꯟꯖ ꯌꯣꯔ ꯂꯥꯏꯐ when it comes to personal finance ꯑꯣꯀꯦ ꯕꯁꯟꯇ ꯑꯅꯤꯔꯛ ꯌꯥꯎꯗ ꯉꯥꯏꯔꯤꯌꯦ ꯑꯣꯀꯦ ꯕꯁꯟꯇ ꯑꯅꯤꯔꯛꯅꯗꯤ ꯌꯥꯔꯣꯏꯀꯣ ꯑꯣꯀꯦ ꯑꯍꯥꯟꯕꯗ ꯁꯤꯗ ꯌꯦꯡꯉꯣꯕ ꯗꯤ ꯑꯜꯇꯤꯃꯦꯠ ꯄꯔꯁꯣꯅꯦꯜ ꯐꯥꯏꯅꯥꯟꯁ ꯃꯥꯁꯇꯔ ꯀ꯭ꯂꯥꯁ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯇꯥꯛꯆꯔꯛꯀꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯁꯨ ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯥꯏꯅꯥꯟꯁꯀꯤ ꯃꯇꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯣ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯉꯛꯀꯅꯤ ꯃꯥ ꯄꯩꯁꯥ ꯇꯥꯔꯛꯇꯕ ꯌꯥꯔꯣꯏ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯒꯗꯤ ꯃꯥ ꯏꯃꯨꯡ ꯀꯃꯥꯏꯅ ꯆꯂꯥꯏꯅꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯨꯔꯣ ꯔꯤꯇꯔꯟꯁ ꯑꯃ ꯀꯩ ꯄꯥꯝꯅꯤ ꯄꯩꯁꯥ ꯄꯥꯝꯅꯤ ꯃꯤꯒꯤ ꯊꯕꯛꯇꯣ ꯇꯞ ꯇꯥꯏ ꯁꯨꯕꯤꯔꯨꯔꯒ ꯄꯩꯁꯥꯗꯨꯅ ꯃꯆꯦꯠ ꯑꯃꯇ ꯃꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯥ ꯏꯃꯨꯡ ꯃꯥ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯅꯤ ꯃꯥ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯅꯤ ꯑꯗꯨ ꯑꯣꯏꯊꯣꯛꯑꯔꯣꯏ ꯑꯗꯣ ꯇꯥꯟꯖꯔꯤꯕ ꯈꯔ ꯂꯨꯄꯥ 500 ꯇꯥꯟꯒꯦꯔꯥ 1,000 ꯇꯥꯟꯒꯦꯔꯥ ꯂꯥꯈ ꯑꯃ ꯇꯥꯟꯒꯦꯔꯥ ꯂꯥꯈ 2 ꯇꯥꯟꯒꯦꯔꯥ ꯀ꯭ꯔꯣꯔ ꯑꯃ ꯇꯥꯟꯒꯦꯔꯥ ꯇꯥꯅꯤꯡꯕ ꯇꯥꯜꯂꯁꯅꯣꯕ ꯑꯗꯣ ꯁꯤꯗꯗꯤ ꯗꯣꯛꯇꯔꯁ ꯍꯥꯏꯕ ꯂꯩꯇꯦ ꯏꯟꯖꯤꯅꯤꯌꯔꯁ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯌꯔꯁ ꯍꯥꯏꯕ ꯂꯩꯇꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯍꯥꯏꯕ ꯑꯦꯅꯤ ꯄꯔꯁꯟ ꯑꯃꯗ ꯄꯔꯁꯣꯅꯦꯜ ꯐꯥꯏꯅꯥꯟꯁ ꯍꯦꯛ ꯍꯩꯇ꯭ꯔꯒꯗꯤ ꯃꯥ ꯄꯩꯁꯥ ꯁꯨꯛꯄꯥꯏ ꯄꯥꯏꯔꯣꯏ ꯐꯥꯏꯅꯥꯟꯁ ꯃꯦꯅꯦꯖꯃꯦꯟ ꯁꯤꯗꯩꯁꯤꯗ ꯑꯩꯁꯨ ꯑꯦꯛꯁꯄꯔꯠ ꯅꯠꯇꯦ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯗꯦꯠ ꯑꯦꯛꯁꯄꯔꯠ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯩꯒꯤ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯚꯤꯡ ꯇꯧꯈꯤ ꯀꯗꯥꯏꯗ ꯏꯟꯚꯦꯁ ꯇꯧꯏ ꯑꯗꯒꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯁꯦꯠ ꯑꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯥ 10ꯁꯤꯗ ꯑꯩ ꯏꯝꯄ꯭ꯂꯣꯌꯤ ꯀꯃꯥꯏꯅ ꯁꯦꯂꯔꯤ ꯀꯃꯥꯏꯅ ꯄꯤꯔꯛꯏ ꯕꯤꯖꯤꯅꯦꯁꯇ ꯀꯃꯥꯏꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯀꯃꯥꯏꯅ ꯇꯧꯔꯛꯏ ꯑꯗꯒꯤ ꯂꯦꯝꯍꯧꯔꯒ ꯑꯩ ꯁꯦꯂꯔꯤ ꯀꯃꯥꯏꯅ ꯄꯤꯖꯔꯛꯏ ꯑꯗꯩ ꯌꯨ ꯑꯦꯁꯇꯩ ꯂꯥꯛꯏꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯇꯦꯛꯁꯦꯁꯇ ꯀꯌꯥꯝ ꯊꯤ ꯑꯗꯒꯤ ꯒꯣꯔꯃꯦꯟꯇ ꯇꯦꯛꯁ ꯀꯃꯥꯏꯅ ꯊꯤꯅꯤ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯌꯥꯝ ꯈꯪꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯏꯟꯀꯝ ꯇꯦꯛꯁ ꯑꯅ ꯂꯩꯕꯅꯤꯀꯣ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯑꯗꯣ ꯇꯦꯛꯁꯇꯣ ꯊꯤꯗ꯭ꯔꯒꯗꯤ ꯅꯪ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯇꯦꯛꯁ ꯊꯤꯗꯕ ꯕꯤꯖꯤꯅꯦꯁꯁꯤ ꯇꯧꯖꯕ ꯑꯦꯀꯥꯎꯟꯗ ꯀꯥꯞꯁꯟꯕ ꯖꯤꯄꯦꯗ ꯈꯔ ꯀꯥꯞꯁꯟ ꯑꯗꯩ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯈꯔ ꯀꯥꯞꯁꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯃꯨꯟꯅ ꯇꯥꯔꯣ ꯅꯣꯏ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯒꯦꯔꯥ ꯑꯦꯅꯤ ꯌꯦꯡꯁꯅꯣ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯁꯨꯛꯇꯧ ꯇꯧꯕꯤꯒꯅꯣ ꯅꯪ ꯍꯧꯖꯤꯛꯄꯨꯗꯤ ꯈꯪꯉꯣꯏ ꯋꯥꯟ ꯗꯦ
income tax tay che lakpa matamda nang thawai nuai aduna matam ngallikanda ko business ki account ama hangaga business ki bank account da transaction tawbiyo niyom chumna taw hobudagi adu sida hujik mentor ni aduni like tammi ma'am adagi business ki class tawba adu tawba da tawba ma'am aina horki matamda aiju karim khangde aina ahanba ai company 2017 da Delhi gi Gurgaon haiduda ai company ahanba lawe matamduda adu lau matamduda ai business account karino khangde business kamaina register tawduno khangde employee da kamaina salary kamaina manage to ai karim khangde ko aduyuna tham khutang business alarmi adu ai dum failure okay I don't understand how the business work ai pasado kamaina work to ai pasaje kamaina sinna gani kalai da save to gani si khangdragadi doctor oisanu engineer oisanu any karmachari oisanu ma pasa paidra nana ngasi oza oriba government ki thabak toiba private ki thabak toiba thabak su no wana tawjaido paisado nang phasana manage tawba haitragadi nang na tawjari mam kai kan da khara chathokini adai khara kai kai no khara lection gini lore dum ai adagi tolo phangam dai da pat tatlane ko ai baba da su thokkim ni na ai phasana khangi ko ai baba budi government ki thabak tawi ko matamam da mazu sports ki da deputy director on lerme ꯑꯗꯣ ꯃꯥꯒꯤꯅꯦ ꯇꯣꯂꯣꯞ ꯐꯪꯉꯤꯀꯥꯟꯗꯗꯤ ꯊꯥ ꯍꯧꯔꯛꯄꯩꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯊꯥ ꯂꯣꯏꯔꯝꯗꯥꯏꯒꯤ ꯇꯥꯔꯤꯛ 25 ꯀꯨꯟꯊ꯭ꯔꯥꯁꯦ ꯄꯠ ꯇꯠꯂꯦꯕ ꯍꯦꯛꯇ ꯃꯌꯥꯝꯁꯨ ꯄꯥꯟꯕ ꯌꯥꯎꯅꯕ꯭ꯔꯣ ꯑꯥ ꯌꯦꯡꯉꯨꯅꯦ ꯁꯨꯝ ꯌꯦꯡꯉꯣꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯁꯨ ꯃꯤꯅꯗꯤ ꯃꯤꯔꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯄꯩꯁꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤꯅ ꯍꯥꯏꯅꯩꯗꯅ ꯂꯛꯁꯃꯤꯗ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯤꯔꯥꯏꯔꯒꯗꯤ ꯃꯥꯁꯨ ꯃꯤꯔꯥꯏꯔꯛ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗ ꯃꯌꯥꯝꯅ ꯄꯩꯁꯥꯗꯤ ꯌꯥꯝ ꯇꯥꯟꯖꯅꯤꯡꯕ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯣꯏꯅꯣ ꯁꯤꯁꯨ ꯍꯩꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯇꯥꯏꯞ ꯑꯣꯟꯂꯤ ꯀꯣꯃꯦꯟꯠ ꯁꯤ ꯈꯪꯕꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯏꯁꯥꯅ ꯍꯪꯖꯧꯅꯦ ꯑꯩꯅ ꯉꯁꯤ ꯊꯕꯛ ꯇꯧꯖꯔꯤꯁꯤꯕꯨ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯄꯩꯁꯥꯗꯣ ꯐꯪꯉꯛꯑ ꯃꯇꯨꯡꯗ ꯑꯩ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯔꯛꯇꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯆꯥꯎꯈꯠꯂꯛꯀꯅꯤ ꯁꯤ ꯍꯩꯇ꯭ꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯣ ꯀꯣ ꯁꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯅꯤ ꯒꯣꯔꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯁꯅꯨ ꯀꯣ whomsoever ꯑꯩꯅ ꯍꯥꯏꯗꯣ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯗꯤꯁ ꯏꯁ ꯋꯥꯠ ꯋꯤ ꯔꯤꯀ꯭ꯋꯥꯔड ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯃꯦꯗꯥꯝ ꯔꯦꯕꯤꯀꯥ ꯁꯃꯔ ꯂꯥꯛꯄꯝ ꯀꯣ ꯃꯥꯁꯨ ꯃꯦꯗꯥꯝ ꯀꯩꯅꯣꯁꯨ ꯃꯦꯗꯥꯝꯁꯨ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯝꯃꯤꯗꯅ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯔꯅꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯅ ꯀꯨꯏꯅ ꯂꯩꯕꯤꯔꯝꯃꯦꯅ ꯍꯥꯏꯗꯅ ꯃꯦꯗꯥꯝ ꯍꯣꯏ ꯁꯥꯔ ꯈꯤꯇꯪ ꯉꯁꯤꯗꯤ ꯀꯣ ꯑꯣꯟ ꯗ ꯁ꯭ꯄꯣꯠꯇ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯒꯦ ꯀꯣ ꯃꯦꯗꯥꯝꯁꯨ ꯎꯔꯝꯃꯅꯤ ꯈꯣꯕꯥꯅꯤ ꯍꯣꯏ ꯃꯦꯗꯥꯝ ꯔꯦꯕꯤꯀꯥꯁꯨ ꯀꯩꯅꯣꯅꯤꯀꯣ ꯁꯤ ꯏꯁ ꯑꯣꯜꯁꯣ ꯋꯥꯟ ꯑꯣꯐ ꯗ ꯑꯦꯀꯥꯎꯟꯇꯦꯟ ꯍꯥꯏꯗꯤ ꯑꯩ 45 yearsꯃꯨꯛ ꯊꯕꯛ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏ ꯁꯥꯔ ꯇꯥꯍꯧ ꯃꯦꯗꯥꯝ ꯔꯦꯕꯤꯀꯥ ꯁꯃꯔꯂꯛꯄꯝ ꯀꯣ ꯃꯌꯥꯝꯁꯨ ꯑꯩ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤꯗꯤ ꯁ꯭ꯇꯨꯗꯦꯟꯠꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯥꯁꯨ ꯀꯟꯅ ꯇ꯭ꯔꯦꯟ ꯇꯧꯔꯤ ꯀꯣ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯂꯩꯖꯩ ꯕꯔꯃꯤꯁ ꯀꯝꯄꯣꯁꯀ ꯇꯧꯗꯅ ꯅꯣꯠ ꯑꯣꯟꯂꯤ ꯗꯦꯠ ꯁꯤ ꯏꯁ ꯑꯣꯜꯁꯣ ꯋꯔꯀꯤꯡ ꯑꯗꯣ ꯁ꯭ꯀꯤꯜꯁ ꯇꯝꯖꯟꯕ ꯃꯍꯩ ꯇꯝꯖꯟꯕꯗ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯍꯤꯁꯦ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯀꯣ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯁꯦ ꯏꯂꯣꯟ ꯃꯥꯁꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯥꯟꯅꯔꯝꯃꯅꯤ ꯀꯣ ꯃꯥꯏ ꯀꯝꯄꯅꯤꯁꯦ 2026ꯇ $1 trillion ꯃꯌꯥꯝ ꯑꯗꯣ ꯃꯦꯗꯥꯝ ꯔꯦꯕꯤꯀꯥꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯎꯗꯅ ꯑꯦꯀꯥꯎꯟꯒꯤ ꯃꯇꯥꯡꯁꯦ ꯃꯦꯗꯥꯝꯁꯨ ꯁꯤꯗ ꯀꯨꯏꯅ ꯂꯩꯕꯤꯔꯛꯑꯕꯅꯤꯅ ꯃ꯭ꯌꯨꯠꯇ ꯂꯩꯀꯣ ꯃ꯭ꯌꯨꯠꯇ ꯂꯩ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯣ ꯌꯥꯔꯅꯤ ꯅꯝꯕꯁꯦ ꯏꯍꯩ ꯍꯩꯇꯕꯅꯤꯅ ꯊꯨꯅ ꯁꯠ ꯁꯠ ꯌꯥꯔꯦ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯁꯥꯔ ꯌꯥꯝꯅꯕꯨ ꯍꯩꯃꯟꯈ꯭ꯔꯦ ꯑꯣꯀꯦ ꯃꯦꯗꯥꯝ ꯑꯩ ꯀꯩꯅꯣꯝ ꯍꯪꯖꯒꯦꯕꯀꯣ ꯃꯤꯑꯣꯏꯕ ꯍꯣꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯦ ꯇꯥꯟꯖꯔꯤꯕ ꯈꯔꯗꯣ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕ ꯍꯩꯇ꯭ꯔꯒꯗꯤ ꯃꯥꯅ ꯐꯅꯌꯥꯝ ꯁ꯭ꯀꯤꯜꯁ ꯍꯩꯁꯅꯨ ꯅꯣꯂꯦꯖ ꯍꯩꯁꯅꯨ ꯂꯥꯁꯇ ꯃꯥ ꯑꯗꯨꯝ ꯃꯊꯥ ꯁꯥꯔ ꯑꯗꯨꯝ ꯇꯣꯛꯈꯤꯅꯦꯕ ꯁꯥꯔ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯑꯦꯀꯥꯎꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯐꯅ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯦ ꯁꯤ ꯀꯌꯥꯃꯨꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯦꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ
ꯁꯤ ꯚ꯭ꯌꯨꯋꯔꯁꯇ ꯑꯣꯏꯔꯣ ꯁꯤꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯑꯗꯒꯤ ꯑꯦꯅꯤ ꯄꯔꯁꯟ ꯑꯃꯗ ꯌꯥꯝ ꯇꯦꯟꯇꯛꯅ ꯑꯝꯇ ꯊꯝꯕꯤꯌꯨꯅꯦ ꯁꯥꯔ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯀꯥꯎꯟꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯤꯡꯉꯛꯄꯁꯤꯗꯗꯤ ꯎꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯄꯩꯁꯥ ꯂꯥꯛꯑꯦ ꯍꯥꯏꯔꯒꯁꯨ ꯆꯠꯀꯗꯕ ꯑꯗꯒꯤ ꯁꯦꯚꯤꯡ ꯇꯧꯒꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯅꯕ ꯏꯟꯚꯦꯁꯃꯦꯟꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯊꯛꯀꯠꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯈꯪꯉꯦ ꯇꯞꯅ ꯍꯥꯏꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯇꯞꯅ ꯁꯠ ꯑꯗꯨꯝ ꯂꯥꯎꯅ ꯍꯥꯏꯕꯤꯌꯨ ꯀꯣ ꯇꯧꯁꯜꯂꯛꯄꯗ ꯑꯩꯈꯣꯏ ꯍꯦꯛ ꯃꯁꯦꯟ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯥ ꯎꯝ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯛꯏꯕ ꯏꯟꯀꯝꯁꯤꯗꯒꯤꯕꯀꯣ ꯎꯝ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯅ ꯀꯌꯥꯝ ꯆꯠꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯏꯟꯚꯦꯁ ꯀꯌꯥꯝ ꯇꯧꯒꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯨꯞꯅ ꯍꯣꯠꯇ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯌꯦꯁ ꯂꯥꯛꯑꯦ ꯌꯦꯁ ꯍꯥꯏꯗꯅ ꯖꯔ ꯖꯔ ꯂꯣꯏ ꯆꯠꯊꯣꯛꯍꯟꯈ꯭ꯔꯗꯤ ꯏꯟꯚꯦꯁꯃꯦꯟ ꯍꯦꯟꯈ꯭ꯔꯒꯗꯤ ꯎꯝ ꯏꯟꯀꯝꯒꯤ ꯄꯣꯠ ꯀꯩꯅꯣꯁꯦ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯎꯝ ꯁꯤꯁꯤꯅꯁꯨ ꯇꯨꯡꯗ ꯑꯋꯥꯕꯒꯤ ꯃꯆꯥ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦ ꯃꯥꯅꯦ ꯃꯥꯅꯦ ꯍꯥꯏꯇꯥꯔꯦ ꯎꯝ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯐꯝ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯎꯝ ꯃꯐꯝ ꯆꯥꯗꯕ ꯃꯐꯝꯗ ꯏꯟꯚꯦꯁꯀ ꯇꯧꯁꯜꯂꯨꯔꯀꯥꯟꯗ ꯁꯤꯁꯨ ꯌꯥꯝ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯅ ꯋꯥꯅ ꯇꯨꯡꯈꯠꯆꯔꯛꯄ ꯄꯣꯠ ꯃꯌꯥꯝꯗꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁ ꯇꯧꯒꯗꯕ ꯃꯐꯝꯁꯦ ꯎꯝ ꯊꯥꯗꯒꯗꯕ ꯃꯐꯝꯁꯦ ꯃꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯏꯒꯤ ꯏꯟꯀꯝꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯒꯦ ꯈꯪꯗꯅ ꯎꯝ ꯑꯩꯈꯣꯏꯒꯤ ꯎꯝ ꯍꯥꯏꯗꯤ ꯍꯦꯛꯇ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯦꯛꯇ ꯏꯆꯝ ꯆꯝꯅ ꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯧꯏꯗꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯀꯝꯄꯅꯤꯁ ꯃꯌꯥꯝ ꯑꯃ ꯂꯝꯖꯤꯡꯕꯗꯒꯤ ꯍꯧꯔꯒ ꯁꯂꯥꯏꯗꯒꯤ ꯍꯧꯔꯒ ꯃꯤꯅ ꯄꯩꯁꯥ ꯊꯝꯅꯩꯌꯦꯅ ꯍꯦꯛꯇ ꯄꯪꯊꯝꯗ ꯊꯝꯖꯤꯟꯕ ꯑꯗꯨꯗꯒꯤ ꯁꯦꯟꯗꯣꯏ ꯈꯔ ꯂꯥꯛꯑꯒ ꯏꯃꯨꯡ ꯄꯨꯅꯤꯅ ꯈꯜꯂꯝꯕ ꯀꯣ ꯎꯝ ꯍꯥꯏꯗꯤ ꯁꯣ ꯃꯦꯅꯤ ꯄꯤꯄꯜ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯅꯪꯉꯝꯒꯅꯤ ꯑꯥꯏ ꯊꯤꯡ ꯁꯣ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯑꯩ ꯇꯥꯏ ꯀꯣ ꯍꯥꯏꯗꯤ ꯈꯕꯔꯗ ꯀꯩꯗ ꯑꯗꯒꯤ ꯂꯝꯖꯤꯡꯕꯅ ꯑꯗꯨ ꯇꯧꯔꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯀꯣ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯁꯥꯏꯠꯇ ꯂꯩꯖꯈ꯭ꯔꯒ ꯑꯗꯒꯤ ꯃꯦꯗꯥꯝ ꯀꯩꯅꯣꯁꯨ ꯃꯦꯗꯥꯝ ꯔꯦꯕꯤꯀꯥ ꯍꯥꯟꯅ ꯀꯩ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕꯤꯔꯝꯒꯦ ꯑꯩ ꯌꯨꯅꯥꯀꯣꯗ ꯂꯩꯖꯔꯝꯃꯤ ꯁꯥꯔ ꯌꯨꯅꯥꯀꯣꯗ ꯑꯁ ꯅꯥꯏꯁ ꯑꯗꯨꯗ ꯑꯥ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯔꯒ ꯍꯣꯏ ꯑꯣꯀꯦ 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 ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ 45 ꯑꯥ ꯃꯨꯛꯁ ꯑꯧ ꯑꯣ ꯑꯩ 2005ꯇꯒꯤꯅ 2019 ꯐꯧ ꯇꯧꯖꯔꯝꯃꯤ ꯁꯥꯔ ꯑꯣꯀꯦ ꯑꯣꯀꯦ ꯚꯦꯔꯤ ꯅꯥꯏꯁ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯈꯤꯗꯣꯏꯅꯦꯕ ꯑꯧ ꯑꯣꯀꯦ ꯅꯥꯏꯁ ꯑꯣꯜ ꯗ ꯕꯦꯁ ꯀꯣ ꯃꯦꯗꯥꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯥꯔ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ ꯑꯣꯀꯦ ꯐꯔꯦ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯪꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯒꯦꯅ ꯈꯜꯂꯝꯒꯅꯤ ꯀꯣ ꯀꯅꯥ ꯀꯅꯥ ꯈꯟꯒꯦ ꯀꯣꯃꯦꯟ ꯑꯝꯇ ꯏꯔꯧꯗꯅ ꯈꯟ ꯇꯥꯔꯒꯗꯤꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯖꯒꯦ ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯩ ꯈꯔ ꯇꯥꯟꯖꯒꯦꯅ ꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯈꯜꯂꯝꯒꯅꯤ ꯏꯠꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯄꯔꯁꯟ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯖꯔꯛꯏꯕ ꯅꯪꯅ ꯁ꯭ꯀꯤꯜꯁ ꯇꯝꯃꯛꯏꯕ ꯅꯪꯅ ꯅꯣꯂꯦꯖ ꯇꯝꯃꯛꯏꯕ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯁꯤꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯀꯥꯏꯗ ꯆꯤꯡꯉꯛꯀꯅꯤ ꯗꯤꯁ ꯏꯁ ꯀꯣꯜ ꯋꯦꯜꯊ ꯏꯟꯗꯁꯇ꯭ꯔꯤ ꯀꯣ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯩꯔꯤ ꯃꯌꯥꯝꯗꯨꯁꯨ ꯋꯦꯜꯊꯇ ꯂꯣꯏ ꯆꯤꯡꯉꯤꯗꯅ ꯄꯩꯁꯥ ꯇꯥꯟꯕꯩ ꯉꯥꯛꯇꯅꯤ ꯃꯤꯡꯗꯕꯨ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯋꯥꯅꯤ ꯀꯣꯂꯦꯖ ꯍꯥꯏꯕ ꯋꯥꯅꯤ ꯃꯣꯏꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯗꯣ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯔꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯁꯦꯜꯁ ꯇꯧꯔꯛꯑꯒ ꯄꯩꯁꯥꯗꯨꯕꯨ ꯁꯤꯟꯅꯗꯨꯅꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨ ꯇꯝꯍꯜꯂꯒ ꯀꯣꯂꯦꯖꯇꯨꯗ ꯇꯝꯍꯜꯂꯒ ꯀꯣꯆꯤꯡꯗꯨ ꯇꯧꯕꯤꯔꯒ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯌꯥꯎꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅꯦꯅ ꯑꯩ ꯂꯧꯖꯔꯒꯦꯀꯣ ꯉꯥꯛꯇꯪ ꯌꯥꯏꯀꯣ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯪ ꯄꯨꯟꯁꯤꯗ ꯇꯧꯒꯦꯅ ꯊꯣꯛꯂꯛꯑꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯣꯐ ꯑꯣꯜ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯐꯇ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯒꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯑꯩ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯑꯩ ꯈꯔ ꯇꯥꯜꯂꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯑꯩꯒꯤ ꯒ꯭ꯔꯣꯠ ꯑꯩ ꯀꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯁꯣ I'll teach you in 6 lesson ꯌꯥꯝ ꯇꯦꯟꯅ ꯇꯨ ꯗ ꯄꯣꯏꯟ ꯃꯌꯥꯝ ꯐꯖꯅ ꯅꯣꯠ ꯇꯧꯕꯤꯍꯧꯔꯣ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣ ꯁꯣ ꯐꯥꯔꯁ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣꯀꯣ ꯅꯝꯕꯔ ꯋꯥꯟꯗ ꯄꯦ ꯌꯣꯔ ꯁꯦꯜꯐ ꯑꯦ ꯁꯦꯂꯔꯤ ꯅꯥꯏꯁ ꯅꯪ ꯑꯦꯅꯤ ꯊꯕꯛ ꯇꯧꯁꯅꯣꯕ ꯅꯪ ꯂꯥꯏꯐꯇ ꯄꯨꯟꯁꯤꯗ ꯀꯣ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧ ꯇꯥꯔꯒꯗꯤꯅꯦ ꯕꯤꯖꯤꯅꯦꯁꯇꯣ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯊꯥ 3 ꯑꯃ ꯆꯍꯤ ꯑꯃꯒꯤ ꯄꯩꯁꯥꯗꯨꯗꯤ ꯅꯪ ꯍꯥꯟꯅ ꯐꯖꯅ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯕꯤꯌꯣꯕ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯗꯥꯎ ꯌꯦꯡꯁꯤꯟꯒꯅꯨ ꯑꯁ ꯍꯅ ꯑꯩ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯑꯁꯤꯁꯤꯅ ꯑꯩ ꯐꯦꯜ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩ ꯃꯊꯪꯗꯤ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯕ ꯑꯗꯨꯃ ꯁꯣꯏ ꯑꯣꯏꯔꯔꯣꯏꯗꯧꯅꯤ
ꯀꯣ that's called planning ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯔꯒꯕꯨ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯃꯗꯥꯎ ꯌꯥꯔꯀꯥꯟꯗꯕꯨ ꯗꯥꯎ ꯄꯨꯌꯥ ꯌꯥꯈꯤꯕ ꯋꯥꯅꯦꯕ ꯑꯗ ꯗꯥꯎ ꯌꯥꯕꯁꯦ ꯑꯩꯒꯤ ꯂꯣꯟꯗꯥꯗꯗꯤ ꯁꯨꯂꯩ ꯂꯩꯇꯦ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯍꯩꯇꯕ ꯃꯤ ꯀꯣ ꯂꯝꯁꯝꯗ ꯄꯪꯇꯧꯗ ꯇꯧꯁꯟꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯪ ꯀꯦꯄꯤꯇꯦꯜ ꯍꯥꯟꯅ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯍꯥꯎ ꯃꯆ ꯀꯦꯄꯤꯇꯦꯜ ꯌꯨ ꯔꯤꯀ꯭ꯋꯥꯔꯠ ꯄꯩꯁꯥ ꯀꯌꯥꯝ ꯗꯔꯀꯥꯔ ꯇꯥꯅꯤ ꯊꯥ ꯇꯔꯨꯛꯁꯤꯗ ꯑꯩꯅ ꯄꯩꯁꯥ ꯀꯔꯤꯝꯇ ꯇꯥꯟꯗ꯭ꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯣ ꯃꯌꯥꯝ ꯑꯟꯇꯔꯄ꯭ꯔꯅꯔ ꯑꯣꯏꯌꯨ ꯑꯗꯨ ꯇꯧꯒꯅꯨ ꯀꯣ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯂꯩꯇꯅ ꯑꯟꯇꯔꯄ꯭ꯔꯅꯔ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯆꯪꯉꯤꯁꯦ ꯂꯥꯏꯕꯛꯇ ꯏꯔ ꯊꯝꯖꯜꯂꯣ ꯊꯝꯖꯜꯂꯣ ꯑꯗꯨꯝ ꯀꯣ ꯁꯨꯡ ꯀꯥꯎꯔꯅꯣ ꯑꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯍꯣꯇꯦꯜ ꯐꯝꯒꯦꯔꯥ ꯔꯦꯁꯇꯨꯔꯦꯟ ꯐꯝꯒꯦꯔꯥ ꯑꯦꯅꯤ ꯀꯣ ꯑꯦꯅꯤꯊꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯆꯪꯉꯣꯏꯗꯣꯏꯅꯣ ꯁꯤꯡꯖꯨ ꯌꯣꯟꯒꯦꯔꯥ ꯀꯦꯂꯤ ꯆꯅꯥ ꯌꯣꯟꯒꯦꯔꯥ ꯕꯣꯔꯥ ꯐꯝꯒꯦꯔꯥ ꯅꯪ ꯅꯨꯡꯇꯤꯒꯤ ꯏꯟꯚꯦꯁ ꯇꯧꯔꯛꯑꯒ ꯇꯧꯖꯔꯛꯏꯕ ꯈꯔꯗꯨꯗꯒꯤ ꯅꯪ ꯔꯤꯇꯔꯟ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯗꯦꯠꯁ ꯑ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯅꯕꯨ ꯁꯨꯝ ꯍꯥꯏꯖꯕ ꯋꯥꯅꯤ ꯑꯁ ꯍꯣꯇꯦꯜꯅꯤ ꯑꯗꯨꯅꯤ ꯃꯥꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯊꯣꯛꯇꯅ ꯀꯃꯥꯏꯅ ꯃꯥ ꯍꯧꯔꯛꯇꯣꯏꯅꯣ ꯐ꯭ꯔꯤꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯣ ꯑꯗꯨꯅ ꯑꯦꯛꯁꯄꯦꯛ ꯇꯧꯒꯅꯨ ꯗꯣꯟ ꯑꯦꯛꯁꯄꯦꯛ ꯐꯣꯔ ꯐ꯭ꯔꯤ ꯅꯊꯤꯡ ꯏꯁ ꯐ꯭ꯔꯤ ꯏꯟ ꯗꯤꯁ ꯋꯥꯔꯜ ꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯅꯍꯥꯛꯅ ꯑꯣꯅꯔ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯪꯁꯨ ꯁꯦꯂꯔꯤ ꯂꯧꯗꯕ ꯌꯥꯔꯣꯏꯕ ꯀꯩꯒꯤꯅꯣ ꯃꯇꯝ ꯑꯗꯨꯛ ꯌꯥꯝ ꯊꯥꯗ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯇꯨꯝꯗꯒꯤ ꯍꯣꯠꯅꯔꯛꯑꯅꯤ ꯑꯦꯐꯔꯠ ꯊꯥꯔꯅꯤ ꯅꯪꯒꯤ ꯀꯝꯄꯅꯤꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯦ ꯅꯪꯅꯤ ꯃꯤꯅꯗꯤ ꯎꯔꯣꯏ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯥꯏ ꯋꯔꯛ ꯐꯣꯔ ꯂꯥꯏꯛ 17 hours 18 hours ꯑꯍꯤꯡ ꯇꯨꯝꯗꯕ ꯌꯥꯎꯏ ꯀꯣ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤ ꯍꯧꯒꯠꯂꯛꯈꯤꯕ ꯃꯇꯝꯗ ꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯣ ꯅꯪ ꯏꯝꯄ꯭ꯂꯣꯏꯗ ꯍꯥꯏꯗꯣꯛꯄ ꯑꯃꯨꯛ ꯌꯥꯔꯣꯏꯕ ꯗꯤꯁ ꯏꯁ ꯁꯝꯊꯤꯡ ꯅꯪꯗꯤ ꯀꯩꯗ ꯐꯣꯀꯁ ꯇꯧꯔꯛꯀꯅꯤ ꯌꯨ ꯅꯤꯠ ꯇꯨ ꯐꯣꯀꯁ ꯑꯣꯟ ꯌꯣꯔ ꯒ꯭ꯔꯣꯠ ꯌꯣꯔ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯒ꯭ꯔꯣꯠ ꯇꯤꯝ ꯃꯌꯥꯝꯁꯤꯅ ꯀꯩꯒꯤ ꯍꯥꯏꯔ ꯇꯧꯔꯤꯅꯣ ꯅꯪꯒꯤ ꯃꯁꯥꯅꯦꯕ ꯅꯪꯅ ꯅꯊꯟꯗ ꯉꯝꯃꯣꯏꯗꯧꯕ ꯃꯌꯥꯝꯗꯣ ꯃꯣꯏꯗ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯂꯥꯁꯇ ꯄꯨꯟꯁꯤꯜꯂꯛꯄꯩ ꯋꯥꯅꯦꯕ ꯅꯪꯅ ꯁꯤꯁꯨ ꯑꯃꯨꯛ ꯇꯧ ꯁꯤꯁꯨ ꯑꯃꯨꯛ ꯇꯧ ꯁꯤꯁꯨ ꯑꯃꯨꯛ ꯇꯧ ꯁꯤꯁꯨ ꯑꯃꯨꯛ ꯇꯧ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯒ꯭ꯔꯣꯠꯇꯁꯨ ꯋꯥꯠꯂꯛꯀꯅꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯒ꯭ꯔꯣꯠꯇꯁꯨ ꯋꯥꯠꯂꯛꯀꯅꯤꯕ ꯁꯤꯗ ꯌꯦꯡꯉꯣꯕ ꯂꯨꯛ ꯑꯦꯠ ꯗꯤꯁ ꯇꯥꯏꯝ efforts energy ꯁꯤ ꯂꯣꯏꯅꯃꯛ ꯊꯥꯗꯔꯛꯑꯀꯥꯟꯗ if you are making zero money what's the point of running a business ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯣꯏꯁꯅꯣ ꯃꯥ ꯃꯇꯝ ꯊꯥꯗꯔꯝꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥ ꯑꯦꯐꯔꯠ ꯊꯥꯗꯔꯝꯒꯅꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯄꯥꯡꯒꯜ ꯀꯣ ꯑꯦꯅꯔꯖꯤ ꯊꯥꯗꯔꯝꯒꯅꯤ ꯃꯤꯒꯤ ꯑꯃꯨꯛ ꯑꯣꯏꯔꯣ ꯄꯥꯔꯣꯏꯗꯕ ꯅꯦꯒꯦꯇꯤꯞ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯝꯅꯤꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯅꯪ ꯇꯧꯔꯤꯗꯣ ꯑꯣꯏꯔꯣꯏ ꯑꯗꯨ ꯇꯧꯔꯣꯏ ꯑꯁ ꯄꯩꯁꯥ ꯇꯤꯡꯅꯕ ꯃꯥꯡꯍꯟꯅꯅꯕ ꯁꯤ ꯀꯩꯗꯧꯕꯩ ꯍꯥꯏꯔꯝꯃꯣꯏꯗꯣꯏꯅꯣ ꯋꯥꯏ ꯅꯣꯠ ꯑꯗꯩ ꯏꯃꯥꯟꯅꯕ ꯑꯃꯨꯛ ꯇꯤꯟꯅꯔꯨꯅꯤ ꯑꯁ ꯚꯥꯏ ꯅꯪꯗꯨ ꯑꯣꯏꯔꯣꯏꯗ ꯀꯣ ꯑꯗꯨꯝꯕ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯅꯪ ꯂꯣꯏ ꯊꯦꯡꯅꯔꯛꯇꯣꯏꯅꯦ ꯂꯥꯁꯇ ꯅꯪ ꯄꯩꯁꯥꯁꯨ ꯑꯝꯇ ꯇꯥꯟ ꯉꯝꯗ꯭ꯔꯦꯕ ꯗꯤꯁ ꯏꯁ ꯅꯣꯠ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯁꯤꯗꯤ ꯀꯩ ꯀꯧꯏ ꯋꯤ ꯀꯣꯜ ꯑꯦꯁ ꯁꯦꯜꯐ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯀꯧꯏꯀꯣ ꯁꯤꯁꯦ ꯃꯌꯥꯝꯗꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯣꯏ ꯅꯪꯁꯨ ꯌꯦꯡꯕꯤꯌꯣꯕ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯐꯖꯅ ꯃꯇꯝ ꯊꯥꯗꯖꯔꯒ ꯂꯨꯄꯥ ꯑꯃꯨꯛ ꯇꯥꯟ ꯉꯝꯗ ꯇꯥꯔꯒꯗꯤ ꯅꯪꯁꯦ ꯑꯟꯇꯔꯄ꯭ꯔꯤꯅꯔꯅꯦ ꯍꯥꯏꯒꯗ꯭ꯔꯣ ꯅꯪꯁꯦ ꯅꯪꯁꯦ ꯅꯪ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯍꯥꯏꯒꯗ꯭ꯔꯣ ꯑꯩꯒꯤ ꯂꯣꯟꯗꯥꯗꯅꯦ ꯖꯤꯔꯣ ꯀꯁꯇꯃꯔ ꯀꯣ ꯃꯌꯥꯝꯅꯗꯤ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯑꯥꯏ ꯗꯣꯟ ꯀꯦꯌꯔ if you don't have even a single customer ꯑꯃꯕꯨꯛ ꯂꯩꯇ꯭ꯔꯕ you are not business owner ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯉꯤꯕ ꯈꯣꯠꯅꯤꯡꯉꯤꯕ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯗꯤ ꯄꯩꯁꯥ ꯇꯥꯅꯤ ꯑꯗꯨ ꯇꯧꯅꯤ ꯅꯈꯨꯠꯇ ꯀꯁꯇꯃꯔ ꯑꯃꯕꯨꯛ ꯂꯩꯇꯅ ꯅꯪ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅꯤ ꯍꯥꯏꯗꯣꯏꯅꯣ how comes I will say ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯦꯕ꯭ꯔꯤ ꯃꯟꯠ ꯑꯣꯏꯅ ꯅꯪꯒꯤ ꯑꯣꯏꯅ ꯅꯪꯅ ꯇꯧꯖꯔꯤꯕ ꯅꯪꯒꯤ ꯊꯕꯛ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗꯒꯤ ꯅꯪ ꯂꯨꯄꯥ ꯑꯃꯨꯛ ꯇꯥꯟ ꯉꯝꯗ꯭ꯔꯒꯗꯤ ꯀꯣ ꯅꯪ ꯑꯗꯨꯝ ꯁꯤꯔꯅꯤ ꯑꯗꯨꯅ ꯌꯨ ꯅꯤꯠ ꯇꯨ ꯍꯦꯚ ꯌꯣꯔ ꯁꯦꯂꯔꯤ ꯅꯪꯅ ꯇꯧꯖꯔꯤꯕ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗꯒꯤ ꯅꯪꯁꯨ ꯇꯣꯂꯣꯞ ꯂꯧꯖꯧ ꯑꯗꯨ ꯇꯣꯂꯣꯞ ꯂꯧ ꯉꯝꯗ꯭ꯔꯒꯗꯤ ꯌꯨ ꯋꯤꯜ ꯐꯦꯜ ꯅꯍꯥꯛꯅ ꯑꯦꯅꯤ ꯊꯕꯛ ꯇꯧꯔꯁꯅꯣꯕ ꯐꯤ ꯁꯥꯒꯦꯔꯥ ꯈꯣꯡꯎꯞ ꯌꯣꯟꯒꯦꯔꯥ ꯑꯗꯒꯤ ꯗꯨꯀꯥꯟ ꯐꯝꯒꯦꯔꯥ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯀꯣ ꯑꯗꯨꯏꯗꯨꯗ ꯊꯥ ꯑꯃꯒꯤ ꯅꯪꯒꯤꯁꯨ ꯁꯦꯂꯔꯤ ꯑꯃꯗꯤ ꯂꯧꯐꯝ ꯊꯣꯛꯇ꯭ꯔꯣ
ꯌꯥꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯅꯁꯤꯅꯦ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯕꯤꯔꯛꯎꯅꯦ ꯊꯣꯛꯏ ꯊꯣꯛꯇꯦ ꯌꯦꯁ ꯑꯣꯔ ꯅꯣ ꯅꯪꯅ ꯑꯗꯨꯛ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯍꯣꯠꯅꯖꯔꯒ ꯊꯥ ꯑꯃ ꯆꯨꯞꯄ ꯅꯪ ꯐꯖꯅ ꯍꯣꯠꯅꯖꯔꯦ ꯀꯞꯀꯩꯀꯣ ꯑꯍꯤꯡꯒ ꯇꯨꯝꯗꯒꯩ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝ ꯇꯧꯔꯒ ꯅꯪ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯥꯟ ꯉꯝꯗ꯭ꯔꯒꯗꯤ ꯀꯣ ꯅꯪꯒꯤꯗꯨꯕꯨ ꯕꯤꯖꯤꯅꯦꯁ ꯑꯣꯏꯗꯣꯔꯤꯕꯕ ꯁꯨꯝ ꯌꯦꯡꯉꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯈꯟꯕꯤꯌꯣꯕ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯣ ꯌꯥꯝ ꯂꯤꯛꯅ ꯁꯤꯟꯅꯁꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯀꯣ ꯐꯦꯁꯕꯨꯛꯀꯨꯝꯕ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯑꯗꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯚꯥꯏꯔꯦꯜ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯊꯥꯗꯔꯨꯅꯨ ꯃꯇꯝ ꯊꯥꯗꯔꯨꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯗꯤ ꯈꯜꯂꯣꯕ ꯅꯨꯃꯤꯠ ꯀꯨꯟꯊ꯭ꯔꯥꯅꯤꯁꯤꯗ 30 ꯗꯦꯖꯁꯤꯗ ꯑꯩ ꯀꯩ ꯇꯧꯕ ꯌꯥꯏ ꯀꯣ ꯅꯁꯥꯅꯊꯟꯗ ꯆꯦꯂꯦꯟꯖ ꯇꯧꯈꯥꯏꯌꯣ ꯑꯩꯅ ꯍꯤꯡꯖꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯅ ꯁꯦꯝꯖꯗꯅ ꯀꯅꯥ ꯂꯥꯛꯑ ꯁꯦꯝꯕꯤꯗꯣꯔꯤꯒꯦ ꯅꯪ ꯄꯨꯟꯁꯤꯁꯤꯕꯣ ꯀꯅꯥꯝꯇꯅ ꯁꯦꯝꯃꯣꯏ ꯑꯗꯣ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯀꯨꯟꯊ꯭ꯔꯥꯅꯤꯈꯛ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯀꯣ ꯅꯨꯃꯤꯠ ꯀꯨꯟꯊ꯭ꯔꯥꯅꯤꯁꯤꯗ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ if you really wanted to pay your salary for yourself ꯅꯪ ꯃꯤꯒꯤ ꯊꯕꯛ ꯇꯧꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯖꯣb ꯀꯣ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯣ decide from today ꯑꯗꯨꯒ ꯅꯪ ꯁꯤ ꯁꯦꯂꯔꯤꯁꯦ ꯂꯧꯖꯧꯕ ꯅꯪ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯁꯣꯂꯨꯁꯟꯗꯤ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯊꯥ 3 ꯑꯃ ꯆꯍꯤ ꯑꯃꯒꯤ ꯏꯟꯀꯝꯁꯦ ꯍꯥꯟꯅ ꯐꯖꯅ ꯀꯦꯄꯤꯇꯦꯜꯁꯦ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯃꯣ ꯏꯟ ꯕꯤꯖꯤꯅꯦꯁ ꯌꯨ ꯋꯤꯜ ꯅꯣꯠ ꯑꯔꯟ ꯃꯅꯤ ꯐꯥꯔꯁ ꯃꯟ ꯁꯦꯀꯦꯟ ꯃꯟ ꯊꯥꯔꯠ ꯃꯟ ꯀꯣ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝꯗ ꯑꯩ ꯗꯤꯁꯦꯝꯕꯔꯗ ꯊꯣꯛꯂꯛꯑꯦ ꯑꯥꯏꯝ ꯅꯣꯠ ꯃꯦꯀꯤꯡ ꯗꯤꯁꯦꯝꯕꯔꯗ ꯖꯤꯔꯣ ꯃꯅꯤ ꯀꯣ ꯑꯥꯏ ꯗꯤꯟ ꯑꯔꯟ ꯖꯤꯔꯣ ꯃꯅꯤ ꯑꯗꯒꯤ ꯖꯅꯋꯥꯔꯤ ꯀꯣ ꯖꯅꯋꯥꯔꯤ ꯊꯥꯁꯨ ꯑꯥꯏ ꯑꯔꯟ ꯖꯤꯔꯣ ꯃꯅꯤ ꯕꯠ ꯏꯟ ꯗ ꯃꯟ ꯑꯣꯐ ꯐꯦꯕꯋꯥꯔꯤ ꯀꯣ ꯑꯥꯏ ꯁ꯭ꯇꯥꯔꯇꯦꯠ ꯃꯦꯀꯤꯡ ꯃꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩ ꯑꯍꯥꯟꯕ 4.9 lakhs ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯟꯕ ꯍꯧꯈꯤꯕ ꯁꯤ ꯑꯍꯥꯟꯕꯅꯤ ꯐꯦꯕꯋꯥꯔꯤ ꯍꯟꯗꯛ 2023ꯒꯤꯅꯤꯀꯣ ꯑꯗꯨ ꯌꯦꯡꯉꯣꯕ ꯅꯪꯁꯨ ꯅꯪꯅ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯆꯪꯉꯛꯏꯗꯣ ꯑꯍꯥꯟꯕ ꯊꯥꯁꯤꯗ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯅꯨ ꯑꯅꯤꯁꯨ ꯇꯧꯔꯨꯅꯨ ꯑꯍꯨꯝ ꯇꯧꯔꯨꯅꯨ ꯊꯥ 3 ꯃꯨꯛꯇꯤ ꯀꯣ ꯈꯤꯇꯪ ꯅꯪ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯃꯣ ꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤꯅ ꯍꯧꯖꯤꯛ ꯇꯧꯔꯛꯏꯗꯣ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤꯗꯨꯅ ꯄꯩꯁꯥ ꯑꯩꯉꯣꯟꯗ ꯁꯤꯀꯤꯝ ꯄꯤꯔꯛꯇꯅ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯁꯔꯚꯥꯏꯚ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯇꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯨꯔꯛꯑꯦꯗꯅ ꯑꯦꯔꯥꯎꯟ 11 ꯃꯟꯁ ꯊꯥ 10ꯃꯨꯛ ꯁꯨꯔꯝꯃꯅꯤ ꯀꯣ ꯊꯥ 10ꯗꯨꯗ ꯑꯩ ꯀꯩꯝꯇ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯁ꯭ꯇꯥꯐ ꯊꯝꯃꯛꯇꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯔꯟ ꯇꯧꯔꯛꯇꯣꯏꯅꯣ ꯀꯣ ꯑꯗꯨꯅ ꯑꯦꯕ꯭ꯔꯤ 30 ꯗꯦꯖꯁꯦ ꯏꯁꯥꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯅꯪ ꯁꯤꯗꯩꯁꯤꯗ ꯅꯁꯥꯒꯤ ꯁꯦꯂꯔꯤ ꯂꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯪ ꯁꯤꯔꯕꯅꯤ ꯑꯥꯏꯗꯔ ꯌꯨ ꯗꯥꯏ ꯌꯨ ꯋꯤꯜ ꯗꯥꯏ ꯑꯗꯣ ꯁꯤꯗ ꯆꯨꯁ ꯇꯧꯕꯤꯔꯛꯑꯣꯕ ꯅꯪ ꯖꯣꯕ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯗꯤ ꯊꯕꯛ ꯍꯥꯟꯅ ꯇꯧ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯁꯤꯗ ꯃꯌꯥꯝꯅ ꯑꯟꯇꯔꯄ꯭ꯔꯤꯅꯔꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯅꯈꯨꯠꯇ ꯍꯧꯖꯤꯛ ꯄꯩꯁꯥ ꯁꯤꯀꯤ ꯂꯩꯇꯅ ꯀꯩ ꯕꯤꯖꯤꯅꯦꯁꯅꯣ ꯅꯪ ꯍꯧꯗꯣꯛꯇꯣꯏꯁꯤꯕꯣ ꯑꯣꯏꯔꯣꯏ ꯀꯣ ꯑꯩꯅ ꯍꯥꯏꯕꯁꯨ ꯁꯥꯎꯅꯤꯡꯉꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯁꯥꯎꯒꯅꯨ ꯗꯤꯁ ꯏꯁ ꯗ ꯔꯤꯌꯦꯂꯤꯇꯤ ꯀꯣ ꯑꯩꯁꯨ ꯂꯣꯏ ꯖꯣꯕ ꯇꯧꯔꯛꯏ ꯑꯝꯇ ꯀꯥꯟꯗꯦ ꯁ꯭ꯇꯦꯞ ꯑꯝꯇ ꯀꯥꯟꯗꯦ ꯑꯥꯏ ꯕꯤꯟ ꯋꯔking 5-6 years ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁ ꯁꯦꯀꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯔꯛꯏ ꯀꯣ 5 ꯕꯤꯖꯤꯅꯦꯁ ꯏꯟ ꯑꯦ ꯔꯣ ꯑꯩ ꯐꯦꯜꯅꯤ ꯁꯤ ꯄꯩꯁꯥ ꯀꯌꯥꯝ ꯇꯤꯡꯉꯝꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯕꯤꯖꯤꯅꯦꯁ ꯆꯪꯕ ꯃꯇꯝꯗ ꯊꯥ ꯑꯃ ꯊꯥ ꯑꯅꯤ ꯊꯥ ꯑꯍꯨꯝꯁꯤꯗ ꯑꯦꯛꯁꯄꯦꯛ ꯇꯧꯒꯅꯨ ꯗꯤꯁ ꯋꯤꯜ ꯁꯝꯊꯤꯡ ꯌꯨ ꯑꯥꯔ ꯕꯤꯜꯗꯤꯡ ꯌꯣꯔ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯨꯗꯒꯤ ꯅꯪꯒꯤ ꯄꯩꯁꯥ ꯂꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯃ ꯌꯥꯗ꯭ꯔꯕꯅꯤ ꯀꯥꯏꯅꯣꯝ ꯁꯣꯏꯔꯝꯃꯗꯧꯅꯤ ꯌꯥꯔꯦꯀꯣ ꯄꯦ ꯌꯣꯔ ꯁꯦꯂꯔꯤ ꯅꯝꯕꯔ 2 necessities 55% of income ꯀꯣ ꯁꯤ ꯃꯨꯟꯅ ꯇꯥꯔꯣ ꯉꯁꯥꯏ ꯀꯩꯅꯣꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯃꯦꯗꯥꯝ ꯀꯩꯅꯣꯅ ꯍꯥꯏꯈꯤꯕꯗꯣ ꯃꯦꯗꯥꯝ ꯔꯦꯕꯤꯀꯥꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯃꯅꯤꯄꯨꯔ ꯂꯛꯖꯔꯤ ꯌꯥꯝ ꯄꯥꯝꯕ ꯂꯝꯅꯤ ꯀꯣ ꯂꯩꯕ ꯂꯩꯇꯕ ꯗ꯭ꯔꯦꯁꯇꯤ ꯅꯥꯟꯗ ꯌꯥꯗꯦ ꯑꯍꯥꯎꯕ ꯑꯩꯈꯣꯏ ꯆꯥꯗꯕ ꯌꯥꯗꯦ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯇꯥꯟꯖꯔꯤꯕ ꯅꯪꯒꯤ ꯄꯩꯁꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗꯒꯤ 55%ꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯛꯑꯕ ꯅꯪ ꯍꯧꯖꯤꯛ ꯂꯨꯄꯥ 100 ꯇꯥꯜꯂꯦꯅ ꯈꯜꯂꯣꯕ ꯂꯨꯄꯥ 100ꯗꯤ ꯅꯪ ꯂꯨꯄꯥ 55ꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯛꯑꯕ ꯀꯣ ꯅꯪ ꯑꯗꯨꯝ ꯋꯥꯔꯛꯑꯅꯤ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯆꯪꯗꯣꯏꯁꯦ ꯀꯩꯅꯣ ꯆꯥꯕ ꯑꯃꯗꯤ ꯅꯪ ꯀꯝꯄꯜꯁꯔꯤ ꯂꯩꯔꯅꯤꯕ
ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯤ ꯏꯟꯖꯥꯡꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯍꯋꯥꯏꯒꯤ ꯆꯦꯡꯋꯥꯏꯒꯤ ꯁꯤ ꯂꯩꯇꯕ ꯅꯪ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯐꯨꯗ ꯍꯥꯏꯁꯦ ꯁꯦꯀꯦꯟꯗ ꯁꯦꯠꯇꯕ ꯑꯃꯨꯛ ꯌꯥꯔꯔꯣꯏꯕ ꯀ꯭ꯂꯣꯗꯤꯡ ꯌꯥꯒꯗ꯭ꯔꯣ ꯀꯣ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯐꯤꯒꯤ ꯑꯃꯨꯛ ꯇꯧꯔ ꯑꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯨꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤꯕꯀꯣ ꯀꯔꯃꯒꯤ ꯑꯗꯒꯤ ꯃꯤꯒꯤ ꯄꯣꯌꯦꯡꯒꯤ ꯇꯧꯗ꯭ꯔꯥ ꯁꯤꯁꯨ ꯑꯃꯨꯛ ꯆꯠꯇ ꯌꯥꯗꯦꯕ ꯑꯗꯩ ꯑꯃꯨꯛ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯀꯩꯀꯥ ꯑꯃꯨꯛ ꯊꯣꯛꯑꯦꯅ ꯈꯜꯂꯣꯕ ꯑꯗꯨꯅ ꯍꯦꯟꯅ ꯄꯩꯁꯥ ꯇꯤꯡꯈ꯭ꯔꯦꯕ ꯑꯣꯏꯗ꯭ꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯅꯪ ꯅꯣꯡꯃꯇ ꯅꯪꯒꯤ ꯗꯥꯏꯔꯤꯗ ꯏꯁꯟꯕ꯭ꯔꯥ ꯁꯨꯝ ꯌꯦꯡꯉꯨꯅꯦ ꯅꯪ ꯊꯥ ꯑꯝꯗꯅꯦ ꯅꯪꯒꯤ ꯆꯥꯔꯖꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯗꯣ ꯍꯦꯟꯅ ꯆꯠꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯅꯪ ꯈꯤꯇꯪ ꯍꯤꯡꯕꯗ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐꯇꯤ ꯈꯤꯇꯪ ꯋꯥꯔꯅꯤ ꯀꯣ ꯅꯪ ꯍꯤꯡꯅꯕ ꯑꯣꯏꯅ ꯇꯧꯈꯠꯂꯛꯑꯅꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯍꯟꯊꯕꯤꯔꯛꯑꯣ ꯀꯣ ꯅꯪꯉꯣꯟꯗ ꯆꯪꯗ ꯌꯥꯗꯕꯗꯣ ꯅꯪ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯇꯧ ꯇꯥꯔꯒꯗꯤꯅꯦ ꯅꯪꯉꯣꯟꯗ ꯆꯪꯗ ꯌꯥꯗꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯇꯧꯕꯤꯌꯨ ꯑꯍꯦꯟꯕ ꯂꯩꯁꯟꯕꯤꯔꯨꯅꯨ ꯁꯤꯗꯤ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯄꯤꯄꯜꯈꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩꯗꯅ ꯍꯥꯏꯅꯗ꯭ꯔꯣ ꯑꯗꯣ ꯅꯪꯅ ꯇꯥꯟꯖꯔꯤꯕ ꯏꯟꯀꯝꯗꯨꯗꯒꯤ 55% ꯃꯊꯛꯇ ꯍꯦꯟꯕ꯭ꯔꯥ ꯍꯦꯟꯗꯕ꯭ꯔꯥꯁꯦ ꯏꯁꯥꯅ ꯐꯖꯅ ꯁꯤ ꯑꯝꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯣ ꯃꯌꯥꯝ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕꯤꯌꯨꯅꯦ ꯑꯝꯇꯪ ꯑꯩ ꯁꯣꯅꯤꯌꯥ ꯁꯥꯄꯝꯒꯤ ꯍꯀꯥꯝꯁꯦ ꯑꯣꯀꯦ ꯉꯟꯃꯜꯂꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯌꯦꯡꯉꯣꯕ ꯅꯪꯅ ꯆꯪꯉꯝꯗꯣꯏꯁꯦ ꯌꯦꯡꯉꯣ ꯐꯨꯗꯇ ꯑꯃ ꯆꯪꯉꯝꯃꯅꯤ ꯕꯣꯔꯗꯤꯡꯗ ꯑꯃ ꯆꯪꯉꯝꯃꯅꯤ ꯀꯣ ꯂꯩꯀꯥꯏꯒꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯅꯪ ꯑꯗꯨꯝ ꯑꯗꯒꯤ ꯑꯃꯨꯛ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯅꯪ ꯍꯥꯞꯇ ꯌꯥꯔꯣꯏ ꯑꯁꯤꯗ ꯀꯦꯕꯜꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯀꯩꯝ ꯌꯥꯎꯗ꯭ꯔꯤꯀꯣ ꯑꯗꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯝꯅꯤꯗꯣ ꯆꯪꯉꯝꯃꯣꯏꯗ꯭ꯔꯥ ꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯦ ꯆꯥꯕ ꯂꯦꯞꯄ ꯌꯥꯔꯣꯏ ꯁꯦꯠꯇꯕ ꯌꯥꯔꯣꯏ ꯃꯩ ꯍꯥꯟꯗꯕ ꯌꯥꯔꯣꯏ ꯀꯣ ꯏꯁꯤꯡ ꯊꯛꯇꯕ ꯌꯥꯔꯣꯏ ꯀꯣ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯀꯔꯤ ꯀꯔꯥ ꯁ꯭ꯀꯨꯜꯒꯤ ꯀꯣꯂꯦꯖꯀꯤ ꯁꯤ ꯀꯝꯄꯜꯁꯔꯤ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯄꯣꯌꯦꯡ ꯆꯥꯌꯦꯡ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯂꯩꯇ꯭ꯔꯥ ꯀꯩꯒꯨꯝꯕ ꯅꯍꯥꯛꯅ ꯁꯤꯒꯤ ꯏꯟꯀꯝꯁꯤꯗ ꯍꯦꯟꯅ ꯑꯦꯛꯁꯄꯦꯟꯁ ꯇꯧꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯁ꯭ꯀꯤꯜꯁ ꯑꯦꯟ ꯅꯣꯂꯦꯖ ꯁꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯋꯤꯛ ꯑꯣꯏꯔꯕꯅꯦ ꯌꯨ ꯑꯥꯔ ꯚꯦꯔꯤ ꯚꯦꯔꯤ ꯋꯤꯛ ꯅꯪꯉꯣꯟꯗ ꯁ꯭ꯀꯤꯜꯁ ꯐꯖꯅ ꯅꯪꯅ ꯇꯝꯖꯔꯤ ꯁ꯭ꯀꯤꯜꯁꯇꯣ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯤꯞ ꯑꯣꯏꯕ ꯁ꯭ꯀꯤꯜꯁ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯤꯅ ꯄꯩꯁꯥ ꯊꯤꯅꯤꯡꯗꯕ ꯂꯦꯕꯔ ꯋꯔꯛꯀꯤ ꯇꯥꯏꯞꯇ ꯅꯪ ꯂꯩꯔꯝꯃꯅꯤ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯣ ꯁꯤ ꯈꯜꯂꯣ ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯤꯗꯣ ꯀꯣ ꯅꯪꯒꯤ ꯁ꯭ꯀꯤꯜꯁꯨ ꯌꯦꯡꯉꯣ ꯅꯪ ꯅꯣꯂꯦꯖ ꯀꯌꯥꯝ ꯂꯩꯔꯒꯦ ꯏꯁꯥꯅ ꯑꯗꯨꯝ ꯍꯪꯕꯤꯌꯨꯅꯦ ꯑꯝꯇ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯋꯥꯏ ꯕꯤꯀꯣꯁ ꯌꯨ ꯗꯣꯟ ꯍꯦꯞ ꯁ꯭ꯀꯤꯜꯁ ꯌꯨ ꯗꯣꯟ ꯍꯦꯞ ꯅꯣꯂꯦꯖ ꯅꯣꯂꯦꯖꯄꯨꯗꯤ ꯂꯩꯔꯝꯒꯅꯤ ꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯀꯩꯅꯣ ꯈꯔ ꯀꯣꯄꯤ ꯈꯔ ꯇꯧꯁꯜꯂ ꯑꯗꯨꯝ ꯂꯥꯛꯈꯤꯕꯗꯣ ꯊꯥꯏꯅ ꯀꯣ ꯁꯤꯅꯗꯤ ꯌꯥꯔꯣꯏꯀꯣ I've lost so many students in graduate engineers PhD master ꯄꯩꯒꯦ ꯌꯥꯎꯋꯤ MBA those are the students ꯑꯗꯨ ꯀꯩꯒꯤꯅꯣ skills and knowledgeꯇꯣ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯅ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯣ ꯄꯩꯁꯥ ꯇꯥꯜꯂꯤꯅ ꯈꯖꯤꯛ ꯇꯥꯜꯂꯛꯄ ꯉꯝꯃꯛꯇꯕ ꯑꯗꯩ ꯑꯃꯨꯛ ꯄꯥꯈꯪ ꯃꯆꯥꯒ ꯑꯣꯏꯇꯥꯔꯗꯤ ꯄꯦꯇ꯭ꯔꯣꯜꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯤꯗꯣ ꯒꯥꯔꯤ ꯊꯧꯕꯒꯤ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤ ꯀꯣꯏꯕꯒꯤꯁꯨ ꯑꯃꯨꯛ ꯒꯔꯜ ꯐ꯭ꯔꯦꯟꯒꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯤꯗꯣ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯐꯣꯟꯒꯤ ꯔꯤꯆꯥꯔꯖ ꯀꯩꯒꯤ ꯀꯔꯥꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄꯗ ꯕꯦꯕꯤ ꯉꯁꯤꯗꯤ ꯑꯩ ꯒꯤꯐ ꯑꯃ ꯄꯤꯔꯛꯑꯒꯦꯅꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯨꯛ ꯁꯥꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯨ ꯌꯦꯡꯉꯣꯕ ꯅꯪꯅ ꯉꯁꯤ ꯇꯥꯟꯖꯔꯤꯕ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯀꯣ ꯑꯗꯨ ꯆꯥꯟꯅꯕ꯭ꯔꯥ ꯑꯗꯨꯗꯩ ꯍꯦꯟꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯅꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯀꯣ ꯑꯣꯜꯋꯦꯁ 55 ꯍꯦꯜꯍꯟꯒꯅꯣ ꯅꯦꯚꯔ ꯑꯦꯚꯔ ꯑꯦꯛꯁꯤꯠ ꯐ꯭ꯔꯣꯝ 55% ꯐꯖꯅ ꯏꯊꯣꯛꯑꯣꯕ ꯑꯩ ꯊꯥ ꯑꯃꯗ ꯂꯨꯄꯥ 100 ꯇꯥꯜꯂꯤ ꯑꯩ ꯂꯨꯄꯥ 100ꯁꯦ ꯑꯩ ꯆꯥꯕꯗ ꯈꯔ ꯆꯠꯈ꯭ꯔꯅꯤ ꯃꯩꯒꯤ ꯈꯔ ꯆꯠꯈ꯭ꯔꯅꯤ ꯐꯤꯒꯤ ꯈꯔ ꯆꯠꯈ꯭ꯔꯅꯤ ꯀꯣ ꯑꯉꯥꯡꯒꯤ ꯀꯔꯤ ꯈꯔ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯈꯔ ꯆꯠꯈ꯭ꯔꯅꯤ ꯀꯌꯥꯝ ꯂꯦꯝꯍꯧꯗꯣꯔꯤꯒꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯁꯤ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯋꯣ ꯀꯣ ꯏꯊꯣꯛꯑꯣ ꯅꯪ ꯊꯥ ꯑꯃꯩꯅ ꯅꯪꯒꯤ ꯗꯥꯏꯔꯤꯗꯨꯗ ꯐꯖꯅ ꯏꯌꯣꯕ ꯑꯩꯅ ꯇꯥꯜꯂꯤꯁꯦ ꯂꯨꯄꯥ 10,000 ꯏꯃꯨꯡꯒꯤ ꯁꯤ ꯆꯠꯈ꯭ꯔꯗꯤ ꯀꯌꯥ ꯂꯦꯝꯍꯧꯒꯅꯤ ꯏꯆꯥꯒꯤꯗ ꯑꯩ ꯀꯌꯥ ꯁꯤꯖꯤꯟꯅꯈ꯭ꯔꯗꯤ ꯑꯩ ꯀꯌꯥ ꯂꯦꯝꯍꯧꯒꯅꯤ ꯑꯩꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯁꯤꯒ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯤꯒ ꯁꯤꯕꯨ 55% ꯍꯦꯜꯂ ꯖꯥꯠꯂꯅꯦ ꯍꯦꯟꯅ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯤꯗꯩꯗ ꯍꯦꯟꯒꯠꯈꯤ ꯇꯥꯔꯒꯗꯤ ꯅꯪ ꯑꯗꯨꯝ ꯋꯥꯔꯛꯑꯅꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯄꯗ ꯅꯪ ꯂꯣꯡꯈꯥꯛ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯅꯕ ꯅꯪ ꯀꯣꯏꯊꯤ ꯊꯤꯔꯛꯑꯅꯤ ꯑꯗꯨꯗꯩꯗꯤ ꯑꯗꯨ ꯅꯪ ꯀꯃꯥꯏꯅ ꯒ꯭ꯔꯣꯠ ꯑꯣꯏꯗꯣꯔꯤꯒꯦ
This is a high time. You need to think that you are mature enough. ꯑꯗꯣ ꯁꯤꯁꯦ ꯀꯣ ꯃꯅꯤꯄꯨꯔꯗꯁꯨ ꯑꯍꯩꯕ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯗꯤ ꯐꯒꯗꯧꯅꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯣ ꯄꯔꯁꯣꯅꯦꯜ ꯐꯥꯏꯅꯥꯟꯁꯀꯨꯝꯕ ꯇꯥꯛꯄꯤꯕꯁꯦ ꯑꯗꯣ ꯃꯌꯥꯝꯁꯤꯗꯤ I'm just telling you from my own experience ꯀꯣ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯁꯦꯞ ꯇꯧꯔꯛꯀꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯇꯥꯜꯂꯤꯕ ꯄꯩꯁꯥꯗꯨꯗꯒꯤ exceed 55% ꯍꯦꯟꯕ ꯁꯨꯡꯌꯥ ꯌꯥꯗꯕ this is very 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 important ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯤꯗꯩꯗ calculation ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯕ ꯀꯣ ꯅꯪ ꯈꯛꯇꯅꯤ ꯋꯥꯒꯗꯕ ꯀꯅꯥꯝꯇꯅ ꯁꯤ ꯇꯥꯛꯄꯤꯔꯣꯏ ꯖꯤꯕ ꯑꯃ ꯂꯥꯛꯑ ꯁꯨꯛꯇꯥꯛ ꯇꯧꯋꯦ only you will change your financial sida oja laaga nang pasado aduda sino ada sino haidi harmoniba kuptharakpadi nang khak kuptharakaniba nangi imungda changda yadaba pot soinam ki lerangmani tha amagi for example cheng harse hawai harse ising harse mai harse ba si nang kakpa ngamodro yadi nang angangi achapot kari kra leidabju yaroi angang du chak chum pijar yagadro thamune da chak khak pijar ito si ide ko kokta sum thammani kana roi ito write it down nangi diary du da iyo aduga pasana isana analyze to view ko nangi husband go egera nangi wife go egera pasana tanaro es aina tanjai pisa jina sini si changre si lemhog dore si kamain tawsi ko chige that's it simple now number 3 da muk haragi ko sideo save and invest at least 20% and I ꯑꯗꯣ ꯃꯤꯅꯗꯤ ꯍꯥꯏꯔꯝꯒꯅꯤꯕꯀꯣ ꯀꯃꯥꯏꯅ ꯄꯩꯁꯥ ꯁꯦꯞ ꯇꯧꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯏꯟꯚꯦꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗ꯭ꯔꯥꯅꯦ ꯄꯩꯁꯥ ꯁꯦꯞ ꯇꯧꯕꯁꯦ ꯍꯦꯕꯤꯠꯅꯤꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯄꯩꯁꯥ ꯁꯦꯞ ꯇꯧꯕ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯁꯦꯞ ꯇꯧꯕꯗ ꯈꯤꯇꯪ ꯋꯥꯔꯗꯧꯅꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯨ ꯃꯤꯡꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯀꯣ ꯄꯩꯁꯥ ꯁꯦꯞ ꯇꯧꯕ ꯍꯩꯇꯕ ꯃꯤꯗꯣ ꯄꯩꯁꯥ ꯄꯥꯏꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯦꯞ ꯇꯧꯕ ꯍꯩꯔꯛꯇꯕ ꯑꯝꯇ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯑꯝꯇ ꯌꯦꯡꯒꯦ ꯑꯣꯀꯦ ꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯅꯣ ꯁꯦꯞ ꯇꯧꯕ ꯁꯨꯡꯍꯩ ꯍꯩꯇꯕꯁꯦ ꯑꯔꯩ ꯑꯔꯩꯕ ꯍꯦꯛꯇ ꯆꯥꯊꯣꯛꯈꯤꯕ ꯑꯔꯥꯛꯄ ꯑꯍꯥꯎꯕ ꯑꯗꯨꯝ ꯆꯥꯊꯣꯛꯈꯤꯕ ꯍꯦꯛꯇ ꯂꯩꯊꯣꯛꯈꯤꯕ ꯁꯦꯚꯤꯡ ꯍꯦꯛꯇ ꯂꯩꯍꯧꯗꯕꯗꯣ ꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯊꯣꯛꯏꯀꯣ ꯑꯩꯁꯨ ꯍꯩꯇꯦ ꯀꯃꯥꯏꯅ ꯍꯩꯗꯣꯏꯅꯣ ꯀꯅꯥꯝꯇꯗꯤ ꯇꯥꯛꯄꯤꯗꯅ ꯀꯣ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯂꯤꯛꯄꯗꯣ ꯍꯥꯏꯅꯕ ꯂꯩꯗꯅ ꯂꯤꯛꯑꯒꯗꯤ ꯀꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯂꯤꯛꯄ ꯃꯤꯅ ꯂꯤꯛ ꯁꯥꯏ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯤꯕꯅꯤꯀꯣꯗꯣ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯃꯥꯗꯤ ꯂꯨꯄꯥ 10ꯗ ꯁꯦꯞ ꯇꯧꯔꯁꯨ ꯍꯦꯛꯇ ꯃꯥ ꯍꯦꯛꯇ ꯂꯩꯔꯝꯕꯅꯦꯕ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯗꯤ ꯌꯥꯝ ꯍꯩ ꯁꯨꯡꯆꯥ ꯆꯥꯊꯣꯛꯑꯦꯕ ꯃꯥꯏ ꯂꯨꯄꯥ 10 ꯄꯩꯒꯩ ꯂꯩꯔꯝꯃꯤ ꯀꯣ ꯆꯍꯤ 4 5 ꯃꯅꯨꯡꯗ ꯈꯨꯌꯥꯝ ꯑꯃ ꯇꯧ ꯂꯩꯔꯝꯃꯤ ꯃꯤ ꯂꯨꯄꯥ 10ꯁꯦ ꯅꯣꯡꯃꯩ ꯈꯔ ꯑꯩꯈꯣꯏ ꯃꯥꯗꯩ ꯈꯔ ꯂꯧ ꯑꯗꯩ ꯁ꯭ꯀꯨꯜ ꯆꯠꯄꯩ ꯂꯨꯄꯥ 2 ꯈꯔ ꯂꯧ ꯑꯗꯨ ꯂꯣꯏ ꯇꯨꯡꯁꯤꯜꯂ ꯊꯝ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯍꯩꯇꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯅꯤ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯂꯥꯛꯑꯣ ꯚꯥꯏ ꯑꯗꯨ ꯇꯧꯔ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯩꯗꯣꯏꯅꯣ ꯀꯅꯥꯝꯇ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯕꯕꯥ ꯍꯣꯏꯅ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯨꯗꯤ ꯍꯥꯏꯌꯦꯕꯀꯣ ꯍꯦꯛꯇ ꯆꯥꯊꯣꯛꯄꯁꯦ ꯈꯪꯗꯦ ꯏꯃꯥ ꯄꯨꯟꯈ꯭ꯔꯕꯨ ꯀꯗꯥꯏꯗꯒꯤ ꯇꯨꯡꯁꯤꯟꯗꯣꯏꯅꯣ ꯚꯥꯏ ꯂꯥꯛꯑꯣꯅ ꯑꯗꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯆꯥꯛ ꯆꯥꯅꯕꯤ ꯄꯥꯔꯇꯤꯅꯤꯗꯣ ꯚꯥꯏ ꯑꯣꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯅ ꯈꯔ ꯈꯥꯏꯅꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤꯅꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯨꯄꯥ 100ꯔ ꯂꯨꯄꯥ 500ꯔ ꯍꯦꯕꯤꯠ ꯑꯃ ꯇꯝꯖꯧ ꯂꯨꯄꯥ 10ꯗ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯀꯣ if you don't have a discipline in saving your money you will never ever gonna reach in your entire life ꯀꯣ ꯑꯩꯉꯣꯟꯗꯁꯨ ꯊꯤꯅ ꯆꯩꯔꯛꯈꯤꯕ ꯁꯤꯁꯦ ꯂꯨꯄꯥ 10ꯐꯥꯎ ꯁꯦꯞ ꯇꯧꯕ ꯉꯝꯗꯕ ꯅꯪꯅ ꯀꯃꯥꯏꯅ ꯀ꯭ꯔꯣꯔ ꯄꯥꯏꯗꯣꯏꯅꯣꯅ ꯀꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯣ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯅꯈꯨꯠꯇ ꯍꯧꯖꯤꯛ ꯂꯥꯛ ꯑꯃ ꯂꯥꯛꯑꯦꯅ ꯈꯜꯂꯣ ꯂꯣꯏꯁꯤꯟꯈꯤꯅꯤ ꯑꯗꯨꯝ ꯊꯥ ꯑꯃꯅꯤꯗ ꯊꯥꯖꯗ꯭ꯔꯦ ꯌꯦꯡꯖꯧꯅꯦ ꯇꯨꯡꯕ꯭ꯔ ꯌꯦꯡꯉꯣ ꯂꯨꯄꯥ 100ꯗ ꯂꯥꯛꯁꯅꯣꯕ ꯂꯥꯛꯏꯕ ꯂꯨꯄꯥ 100ꯗꯣ ꯑꯗꯨꯗꯒꯤ ꯍꯦꯕꯤꯠ ꯑꯣꯏꯅꯅꯦ ꯑꯩ ꯊꯥꯁꯤꯒꯤ ꯂꯨꯄꯥ 5ꯗ ꯑꯣꯏꯔꯁꯨ 10ꯗ ꯑꯣꯏꯔꯁꯨ ꯑꯩ ꯁꯦꯞ ꯇꯧꯍꯧꯒꯦ ꯍꯥꯏꯁꯦ ꯍꯦꯕꯤꯠ ꯑꯣꯏꯅ ꯆꯨꯕ ꯍꯧꯔꯛꯑꯣ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯚꯦꯔꯤ ꯀꯟꯁꯤꯁꯇꯦꯟ ꯅꯪꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯂꯨꯄꯥ 10 ꯈꯛꯇꯪꯗꯤ ꯅꯪ ꯁꯦꯞ ꯇꯧꯕ ꯌꯥꯏꯗꯅ ꯁꯤ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯅꯪ ꯑꯦꯃꯥꯔꯖꯦꯟꯁꯤ ꯀꯗꯥꯏ ꯁꯤꯖꯤꯟꯅꯗꯣꯔꯤꯒꯦ ꯅꯥꯔꯛꯀꯅꯤ ꯁꯣꯏꯗ꯭ꯔꯕꯅꯦ ꯅꯪ ꯈꯛꯇꯪ ꯅꯥꯔꯣꯏ ꯑꯗꯨꯁꯨ ꯅꯪ ꯏꯃꯨꯡꯗꯨꯗ ꯅꯪ ꯏꯃꯥ ꯅꯥꯔꯛꯑꯗꯤ ꯕꯕꯥ ꯅꯥꯔꯛꯑꯗꯤ ꯏꯆꯥ ꯅꯥꯔꯛꯑꯗꯤ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯋꯦꯔ ꯑꯗꯩ ꯑꯗꯨ ꯅꯠꯇ꯭ꯔꯦꯅ ꯈꯜꯂꯣ
ꯒꯥꯔꯤꯒꯁꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯁꯜꯂꯦꯅ ꯈꯜꯂꯣ ꯍꯥꯏꯕꯕꯨꯗꯤ ꯐꯠꯇꯦ ꯀꯣ ꯒꯥꯔꯤꯒꯁꯦ ꯌꯥꯁꯜꯂꯛꯇ꯭ꯔꯦꯅ ꯈꯜꯂꯣ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯣ ꯍꯥ ꯇꯧꯕ ꯑꯁꯥꯏꯕꯨꯛ ꯆꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯁꯨ ꯄꯩꯁꯥꯅꯤ ꯑꯗꯨ ꯅꯪ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯅꯪ ꯁꯦꯚꯤꯡ ꯇꯧꯍꯧꯕ ꯈꯖꯤꯛꯇꯪ ꯇꯧꯍꯧꯕꯗꯨꯗꯤ ꯅꯪ ꯏꯃꯥꯔꯖꯦꯟꯁꯤꯗꯣ ꯅꯪꯒꯗ꯭ꯔꯥ ꯅꯪꯉꯣꯏꯗ꯭ꯔꯥ ꯇꯦꯜꯃꯤ ꯏꯃꯥꯔꯖꯦꯟꯁꯤ ꯃꯇꯝꯗ ꯀꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯣ ꯑꯗꯨꯏ ꯃꯍꯨꯠꯇ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗꯅꯦ ꯂꯨꯄꯥ ꯇꯔꯥꯗ ꯑꯣꯏꯔꯁꯨ ꯇꯨꯡꯕ ꯇꯝꯍꯧꯔꯣ ꯍꯦꯕꯤꯠ ꯑꯣꯏꯅ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯉꯁꯤꯗꯒꯤ ꯍꯦꯕꯤꯠ ꯑꯣꯏꯗꯣꯏꯅꯣ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯔꯣ ꯌꯦꯡꯒꯦ ꯀꯣ ꯍꯩꯆ ꯕꯤ ꯑꯝꯇ ꯅꯝꯁꯤꯜꯂꯛꯑꯣ ꯍꯦꯕꯤꯠ ꯑꯣꯏꯕꯒꯤ ꯂꯨꯄꯥ ꯇꯔꯥꯗ ꯑꯣꯏꯔꯁꯨ ꯁꯦꯞ ꯇꯧ ꯑꯗꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯀ꯭ꯂꯥꯁꯇ ꯀꯌꯥꯝ ꯁꯦꯞ ꯇꯧꯔꯝꯕꯒꯦ ꯌꯦꯡꯒꯦꯀꯣ ꯇꯝꯁꯤꯜꯂꯣ ꯇꯝꯁꯤꯜꯂꯣ ꯒꯨꯗ ꯏꯚꯅꯤꯡ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯏꯟꯗꯨꯕ꯭ꯂꯥ ꯀꯣ 18+ ꯒꯦꯃꯤꯡ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯤꯅꯥ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯌꯥꯗ꯭ꯔꯦ ꯃꯊꯥꯗꯤ ꯁꯥꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯣ ꯈ꯭ꯔꯤꯁꯇꯤꯅꯥ ꯑꯗꯒꯤ ꯇꯣꯡꯕ꯭ꯔꯝ ꯏꯕꯦꯌꯥꯏꯃ ꯀꯣ ꯑꯟꯖꯂꯤ ꯔꯦꯅꯨ ꯀꯣ ꯑꯗꯩ ꯄ꯭ꯔꯤꯌꯥ ꯃꯁꯂꯝ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯦꯕꯤꯠ ꯂꯩꯕꯤꯌꯣ ꯁꯤꯒꯤꯁꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯆꯥꯕꯨꯛꯇ ꯁꯦꯞ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯆꯧꯕꯩ ꯋꯥꯈꯜ ꯂꯥꯝꯕꯗ ꯑꯣꯏꯔꯣꯏꯀꯣ ꯑꯃ ꯍꯥꯏꯗꯥꯏꯅꯦ ꯕꯣꯝꯅ ꯍꯧꯔꯒ ꯄꯣꯛꯂꯥꯎꯕꯤ ꯅꯣꯏꯁꯟꯕꯗꯣ ꯑꯗꯨ ꯇꯥꯗꯣꯏꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯗꯧꯕꯅꯤ ꯂꯨꯄꯥ 1,000 ꯇꯥꯜꯂꯦ ꯐꯔꯦ 2 ꯇꯥꯜꯂꯦ ꯐꯔꯦ ꯇꯥꯟꯖꯔꯤꯗꯨꯗ ꯍꯦꯕꯤꯠ ꯑꯣꯏꯅꯅꯦ ꯂꯨꯄꯥ ꯇꯔꯥꯗ ꯑꯣꯏꯔꯁꯨ ꯀꯨꯟꯗ ꯑꯣꯏꯔꯁꯨ ꯁꯦꯞ ꯇꯧꯕ ꯇꯝꯃꯣꯕ ꯑꯗꯨꯒ ꯏꯟꯚꯦꯁꯠꯃꯦꯟ ꯁꯤꯗ ꯏꯟꯚꯦꯁꯠꯃꯦꯟ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯃꯌꯥꯝꯅꯗꯤ ꯄꯥꯏ ꯍꯥꯏꯔꯝꯒꯅꯤ ꯑꯩꯒꯤ ꯂꯣꯟꯗꯥꯗ ꯏꯟꯚꯦꯁꯠꯃꯦꯟꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯕ ꯏꯟꯚꯦꯁꯠꯃꯦꯟ ꯑꯁꯦ ꯐꯣꯔ ꯃꯤ ꯏꯠꯁ ꯑ ꯁ꯭ꯀꯤꯜꯁ ꯀꯣ ꯃꯤꯅ ꯍꯥꯏꯔ ꯆꯠꯀꯅꯨ ꯁꯤꯗ ꯏꯟꯚꯦꯁꯇ ꯁꯤꯗꯤꯅꯦ ꯑꯦꯛꯆꯨꯋꯦꯜ ꯅꯁꯥꯒꯤ ꯁ꯭ꯀꯤꯜꯁ ꯑꯃ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯄ꯭ꯂꯁ ꯅꯣꯂꯦꯖ ꯑꯃ ꯌꯥꯎꯗꯕ ꯌꯥꯔꯣꯏꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯔꯁꯦꯕ ꯑꯦꯁ ꯑꯥꯏ ꯄꯤ ꯍꯥꯏꯔꯁꯦꯕ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟ ꯍꯥꯏꯔꯁꯦꯕ ꯏꯟꯁꯨꯔꯦꯟꯁ ꯍꯥꯏꯔꯁꯦꯕ ꯑꯗꯨꯗ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯕꯤꯗ ꯀꯅꯥꯒꯨꯝꯕ ꯏꯟꯁꯨꯔꯦꯟꯁ ꯑꯃꯅ ꯍꯦꯛꯇ ꯂꯥꯛꯁꯜꯂꯒ ꯅꯪꯉꯣꯟꯗ ꯑꯁ ꯌꯥꯝ ꯐꯕꯅꯤ ꯑꯗꯨ ꯐꯕꯅꯤ ꯑꯗꯥ ꯐꯕꯅꯤ ꯇꯧꯁꯜꯂꯣ ꯍꯥꯏꯗꯨꯅꯦꯕ ꯅꯪ ꯅꯣꯂꯦꯖꯁꯨ ꯀꯩꯝ ꯂꯩꯇꯅ ꯃꯤꯅ ꯇꯧꯕ ꯍꯦꯛꯇ ꯇꯧꯒꯗ꯭ꯔꯣ ꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯊꯣꯛꯄꯅꯤ ꯑꯦꯜ ꯑꯥꯏ ꯁꯤꯒꯤ ꯃꯤ ꯑꯃ ꯂꯥꯛꯑꯅꯤ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯈꯔ ꯂꯣꯟꯁꯤꯜꯂꯝꯃꯅꯤ ꯀꯣ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯑꯦꯜ ꯑꯥꯏ ꯁꯤ ꯃꯌꯥꯝ ꯇꯥꯖꯧ ꯀꯣ ꯑꯩꯒꯤ ꯊꯕꯛ ꯇꯧꯅꯕꯅꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄꯗ ꯂꯨꯄꯥ 15,000 ꯇꯨꯡꯁꯤꯜꯂꯝꯃꯤ ꯇꯥꯎ ꯀꯣ ꯏꯁ ꯗꯤꯁ ꯁꯝꯊꯤꯡ ꯌꯥꯔꯤꯕ ꯌꯦꯡꯉꯣ ꯃꯇꯝꯁꯤꯒ ꯃꯇꯝꯗꯨꯗ ꯀꯩ ꯍꯥꯏ ꯑꯁ ꯌꯥꯝ ꯐꯕ ꯁ꯭ꯀꯤꯝꯅꯤ ꯀꯣ ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯊꯕꯛ ꯆꯪꯉꯝꯗꯥꯏꯗ ꯄꯩꯁꯥ ꯄꯤꯅꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯀꯣ 2014, 15, 16 ꯁ꯭ꯋꯥꯏꯗ ꯂꯨꯄꯥ 15,000ꯅ ꯊꯕꯛ ꯆꯪ ꯌꯥꯒꯗ꯭ꯔꯕ ꯇꯥꯏꯅꯁꯤꯅꯦ ꯀꯣ ꯑꯗꯨ ꯀꯩꯅꯣ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯁꯣꯏꯈꯤꯕꯗꯣ ꯕꯠ ꯐꯣꯔ ꯃꯤ ꯑꯩ ꯁ꯭ꯇꯨꯗꯦꯟꯈꯩꯗ ꯏꯁꯣꯏ ꯁꯣꯏꯍꯜꯂꯣꯏ ꯌꯦꯡꯉꯣ ꯅꯪꯁꯨ ꯃꯇꯝ ꯑꯃꯗꯨꯗ ꯂꯨꯄꯥ 15,000ꯗꯤ ꯌꯥꯝ ꯆꯥꯎꯔꯝꯒꯅꯤꯕ ꯑꯗꯣ ꯑꯥꯐꯇꯔ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ 10ꯒꯤ ꯃꯇꯨꯡꯗ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯨꯗꯤ ꯕꯔ ꯂꯥꯎꯅ ꯋꯥꯡꯈꯠꯈ꯭ꯔꯦ ꯅꯦꯝꯊꯈ꯭ꯔꯦ ꯀꯣ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯗ ꯃꯥꯔꯀꯦꯠ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯗꯨꯅ ꯅꯣꯂꯦꯖ ꯂꯩꯔꯝꯃꯣꯕ ꯁ꯭ꯀꯤꯜꯁ ꯂꯩꯔꯝꯃꯣꯕ ꯃꯇꯝꯗꯨꯗ ꯏꯟꯚꯦꯁꯠ ꯇꯧꯔꯣꯏꯗ꯭ꯔꯥ ꯅꯣꯏꯁꯨ ꯌꯦꯡꯉꯣꯕ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯅ ꯍꯥꯏ ꯃꯇꯝꯗ ꯌꯨ ꯍꯥꯞ ꯇꯨ ꯁ꯭ꯇꯗꯤ ꯑꯦꯜ ꯑꯥꯏ ꯁꯤꯒꯤ ꯑꯦꯅꯤ ꯑꯦꯖꯦꯟ ꯑꯃ ꯂꯥꯛꯁꯅꯣꯕ ꯃꯁꯥꯐꯧꯗ ꯏꯟꯚꯦꯁꯠ ꯇꯧꯕ ꯌꯦꯡꯉꯣꯕ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯐꯪꯉꯤꯕ ꯑꯦꯃꯥꯎꯟꯁꯤꯒ ꯃꯇꯝꯗꯨꯒꯤ ꯃꯥꯔꯀꯦꯠ ꯚꯦꯂꯨꯁꯤꯒ ꯑꯅꯤꯁꯦ ꯆꯥꯟꯅꯒꯗ꯭ꯔꯥ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯁꯤꯁꯨ ꯈꯤꯇꯪ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯑꯗꯩ ꯑꯃꯁꯨ ꯂꯩꯗꯅ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ ꯑꯅ ꯂꯩꯇ꯭ꯔꯅꯦ ꯑꯗꯩ ꯑꯃꯁꯨ ꯀꯩꯕ ꯗꯦꯠ ꯏꯟꯁꯨꯔꯦꯟꯁ ꯑꯅ ꯑꯃꯁꯨ ꯂꯩꯗꯅꯦ ꯁꯤꯔꯀꯥꯟꯗ ꯄꯩꯁꯥ ꯐꯪꯕꯗꯣ ꯀꯔꯤꯅꯣ ꯀꯥꯟꯗꯣꯏꯁꯤꯕꯣ ꯅꯪ ꯗꯨꯅꯤꯌꯥ ꯊꯥꯗꯣꯛꯑꯀꯥꯟꯗ ꯅꯪ ꯄꯩꯁꯥꯕꯨꯗꯤ ꯍꯣꯏ ꯃꯤꯗꯕꯨꯗꯤ ꯄꯤꯔꯝꯃꯦ ꯀꯣ ꯌꯥꯝꯅꯗꯤ ꯀꯥꯟꯅꯅ ꯑꯗꯨ ꯑꯩ ꯄꯥꯝꯖꯗꯦ ꯑꯩꯅ ꯍꯤꯡꯉꯤꯀꯥꯟꯗ ꯑꯩ ꯂꯥꯏꯐꯇꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯋꯥꯅ ꯍꯧꯔꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯧꯔꯒ ꯁꯤꯖꯈꯤꯒꯦꯕ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯑꯗꯨꯅ ꯁꯣꯔꯤ ꯏꯟꯚꯦꯁꯠꯃꯦꯟ ꯑꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯈꯪꯕꯤꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩ ꯁ꯭ꯀꯤꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯅꯣꯂꯦꯖ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯩ ꯄꯨꯟꯁꯤꯗ ꯏꯟꯚꯦꯁꯠ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯑꯁꯦ ꯁꯤ ꯀꯛ ꯂꯥꯎ ꯍꯥꯠꯂꯒ ꯊꯝꯖꯜꯂꯣ ꯉꯁꯤꯗꯒꯤ ꯑꯦꯅꯤ ꯄꯔꯁꯟ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯑꯃꯅ ꯅꯪꯉꯣꯟꯗ ꯏꯟꯚꯦꯁꯠ ꯇꯧꯅ ꯍꯥꯏ ꯃꯇꯝꯗꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕꯤꯔꯣ
ꯌꯦꯡꯕꯤꯔꯣ ꯀꯅꯥ ꯀꯅꯥꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 5 10 ꯃꯇꯨꯡꯗ ꯐ꯭ꯌꯨꯆꯔꯗ ꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯑꯣꯏꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯤꯅ ꯀ꯭ꯔꯣꯔ ꯍꯥꯏꯗꯅ ꯑꯥꯐꯇꯔ 10 years ꯀ꯭ꯔꯣꯔ ꯏꯁ ꯅꯊꯤꯡ ꯃꯤ ꯂꯣꯏ ꯇꯥꯟ ꯉꯝꯃꯤꯁꯤꯗꯤ ꯊꯥꯏꯅ ꯀꯩꯅꯣꯒꯤ ꯂꯨꯄꯥ 10,000ꯒꯤ ꯃꯔꯨꯞ ꯇꯧꯕꯗ ꯒꯦꯠꯀ ꯂꯣꯟꯖꯟꯅꯩꯅꯤ ꯑꯁꯦꯡꯕꯩꯅꯤ 1994-5ꯀꯤ ꯋꯥꯔꯤꯅꯤꯀꯣ ꯃꯇꯝꯗꯨꯗ 10,000ꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯒꯦꯠ ꯂꯣꯟꯁꯤꯜꯂꯣ 10,000ꯁꯦ ꯊꯤꯒꯥꯏꯔꯤꯅꯦ ꯃꯅꯨꯡꯗ ꯑꯩꯅ ꯎꯍꯧꯕꯩꯅꯤꯀꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯃꯔꯨꯞ ꯇꯧꯔꯛꯄ ꯑꯗꯩ ꯎꯏꯌꯦꯕ 10,000ꯒꯁꯦ ꯑꯁ ꯃꯇꯝꯗꯨꯗ ꯈꯨꯆꯥꯎ ꯊꯤꯌꯦꯕꯀꯣ ꯑꯗꯣ ꯒꯦꯠꯀꯁꯦ ꯂꯣꯏ ꯂꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯁꯪꯉꯤꯅꯦ ꯃꯔꯨꯞ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ 10,000ꯗꯣ ꯀꯩꯅꯣ ꯁꯦ ꯕꯣꯏ ꯍꯥꯏꯔꯝꯃꯅꯤꯕ ꯈꯣꯡꯎꯞ ꯑꯃ ꯂꯩꯕꯗ ꯑꯗꯨꯅ ꯏꯟꯚꯦꯁ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯅ ꯈꯤꯇꯪ ꯁ꯭ꯇꯗꯤ ꯇꯧ ꯐꯖꯅ ꯈꯪꯉꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯁꯔꯆ ꯑꯃꯨꯛ ꯇꯧꯔꯣ ꯃꯥꯔꯀꯦꯠꯇ ꯀꯣ ꯃꯥꯔꯀꯦꯠ ꯔꯤꯁꯔꯆ ꯇꯧꯔꯤꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯑꯃ ꯂꯩꯗꯅ ꯃꯤꯅ ꯇꯧꯅꯒꯗꯤ ꯑꯩꯁꯨ ꯇꯧꯒꯦ ꯅꯣ ꯗꯦꯠ ꯋꯤꯜ ꯐꯦꯜ ꯌꯨ ꯃꯅꯤꯄꯨꯔꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯌꯥꯝꯅ ꯇꯧꯅꯔꯗꯤ ꯌꯥꯝ ꯐꯕꯩꯇ ꯃꯥꯟꯕꯗꯣ ꯑꯗꯨ ꯗꯦꯟꯖꯔꯅꯤꯀꯣ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯚꯦꯔꯤ ꯗꯦꯟꯖꯔ ꯑꯗꯨꯗꯅ ꯑꯩꯈꯣꯏ ꯀꯦꯜꯂꯤ ꯃꯌꯥꯝꯗꯣ ꯏꯁꯥꯅ ꯅꯣꯂꯦꯖ ꯂꯩꯇꯅ ꯁ꯭ꯀꯤꯜꯁ ꯂꯩꯇꯅ ꯅꯪꯅ ꯋꯥꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨ ꯊꯥꯗꯣꯛꯈꯤꯕꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ ꯃꯤꯗꯗꯤ ꯅꯣꯛꯑꯝꯗꯣꯏꯅꯦ ꯑꯁ ꯑꯄꯪꯕ ꯃꯌꯥꯝ ꯐꯥꯔꯦ ꯉꯁꯤꯗꯤꯅ ꯄꯨꯛꯅꯤꯡꯗꯨꯗ ꯀꯣ ꯑꯗꯨ ꯇꯧꯒꯅꯨ ꯃꯌꯥꯝ ꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯦꯃꯔꯖꯦꯟꯁꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯗꯅ ꯅꯪꯅ ꯁꯦꯞ ꯇꯧꯖꯩꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯦꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯀꯅꯤꯁꯦ ꯀꯣ ꯀꯥꯎꯔꯅꯨ ꯑꯝ ꯇꯦꯂꯤꯡ ꯇꯨ ꯌꯣꯔ ꯐꯦꯁ ꯑꯦꯅꯤ ꯄꯔꯁꯟ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯅꯦ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯑꯃ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯑꯩ ꯍꯥꯏ ꯂꯧꯔꯨꯔꯅꯨ ꯁꯨꯛꯂꯧ ꯂꯧꯔꯨꯔꯅꯨ ꯑꯊꯨ ꯑꯀꯥꯏ ꯑꯃ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯌꯦꯡꯉꯣ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯃꯌꯥꯝ ꯅꯪꯒꯤ ꯅꯠꯇ꯭ꯔꯒꯁꯨꯅꯦ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯀꯃꯥꯏꯅ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪ ꯄꯩꯁꯥ ꯁꯦꯀꯤ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯃꯥ ꯍꯤꯡꯒꯗ꯭ꯔꯥ ꯊꯤꯡꯛ ꯑꯕꯥꯎꯠ ꯏꯠ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦ ꯏꯃꯥꯔꯖꯦꯟꯁꯤꯗ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩ ꯃꯃꯥꯒꯤ ꯑꯩ ꯕꯕꯥꯒꯤ ꯑꯩ ꯏꯆꯥꯒꯤ ꯑꯩ ꯏꯁꯥꯒꯤꯁꯨ ꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯃ ꯑꯩꯅ ꯁꯦꯞ ꯇꯧꯑꯣꯅ ꯍꯥꯏꯗꯣ ꯁꯦꯞ ꯑꯦꯠ ꯂꯤꯁ 20% of the money which you earn from your business or from your job ꯑꯗꯨꯒ ꯁꯦꯚꯤꯡ ꯑꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯍꯦꯕꯤꯠꯅꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯚꯤꯡ ꯇꯧꯕꯗꯣ ꯍꯦꯕꯤꯠ ꯆꯨꯗ꯭ꯔꯤꯈꯩ ꯀꯣ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯃ ꯇꯣꯛꯄꯤꯔꯣ ꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯀ꯭ꯔꯣꯔ ꯇꯥꯅꯤꯡꯉꯤꯗꯣ ꯀꯣ ꯍꯥꯟꯅ ꯑꯝꯇ ꯂꯨꯄꯥ ꯆꯥꯝꯃ ꯇꯥꯟꯈꯣ ꯂꯨꯄꯥ ꯆꯥꯝꯃꯗꯨꯗꯒꯤꯅꯦ ꯂꯨꯄꯥ 10 ꯈꯛꯇꯪ ꯊꯥ 3 ꯈꯛꯇꯪ ꯁꯦꯞ ꯇꯧꯕ ꯇꯝꯃꯨꯅꯦ ꯑꯗꯣ ꯅꯣꯡꯃꯗ ꯄꯨꯂꯞ ꯊꯝꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯅꯦ ꯂꯨꯄꯥ 10 ꯍꯦꯕꯤꯠ ꯑꯃ ꯆꯨꯍꯜꯂꯣꯕ once if you do that ꯑꯗꯩ ꯅꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯒꯣꯜ ꯇꯝ ꯀꯥꯈꯠꯂꯛꯑꯣ ꯑꯗꯨꯒ ꯏꯟꯚꯦꯁꯇꯤꯡ ꯀꯣ ꯏꯟꯚꯦꯁ ꯇꯧꯔꯛꯀꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯩꯕ ꯁ꯭ꯀꯤꯜꯁ ꯁꯤꯒꯨꯝꯕ ꯅꯣꯂꯦꯖ ꯃꯆꯥ ꯈꯪꯗꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯊꯣꯛꯎꯅꯨ ꯀꯣ ꯃꯥꯡꯒꯦꯗꯅꯤ ꯑꯩꯅ ꯂꯝꯖꯤꯡꯕꯗ ꯑꯩꯅ ꯄꯩꯁꯥ ꯊꯥꯗꯈ꯭ꯔꯤꯗꯣ ꯃꯇꯝꯗꯨꯗ ꯀꯣ ꯑꯩꯈꯣꯏ ꯔꯤꯁꯔꯆ ꯇꯧꯔꯝꯃꯣꯏ ꯀꯣ ꯔꯤꯁꯔꯆꯀ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣꯏ ꯇꯧꯍꯧꯕ꯭ꯔꯣ ꯀꯩꯗꯧꯋꯤ ꯃꯌꯥꯝꯒꯤ ꯁꯪꯒꯨꯗꯣ ꯄꯤꯄꯜ ꯃꯤꯑꯣꯏꯕ ꯃꯌꯥꯝꯁꯤꯅꯅꯦ ꯑꯁ ꯐꯩꯌꯦ ꯁꯦꯟꯗꯣꯏ ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯛꯑꯦꯅ ꯍꯥꯏꯔꯝꯃꯅꯦꯕ ꯃꯤꯅ ꯍꯥꯏꯔꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯌꯥꯝꯕ ꯅꯁꯥꯅꯗꯤ ꯊꯤꯖꯤꯜꯂꯨꯕ꯭ꯔꯣ ꯊꯤꯖꯤꯟꯗꯦ ꯊꯤꯖꯤꯟꯗꯕꯗꯨꯅ ꯀꯩꯗꯧꯔꯦ ꯄꯨꯡꯃꯥꯡ ꯃꯥꯡꯃꯤꯟꯅꯩꯁꯦ ꯍꯧꯖꯤꯛ ꯏꯁꯥꯅꯁꯨ ꯈꯤꯇꯪ ꯁ꯭ꯀꯤꯜꯁꯀꯨꯝꯕ ꯅꯣꯂꯦꯖꯀꯨꯝꯕ ꯀꯣ ꯔꯤꯁꯔꯆꯀ ꯇꯧꯗꯅ ꯃꯤꯅ ꯍꯥꯏꯕ ꯉꯥꯛꯇ ꯊꯥꯖꯔꯨꯅꯣꯕ ꯅꯁꯥꯒꯤꯁꯨ ꯀꯩꯅꯣ ꯅꯪꯁꯨ ꯃꯤꯠ ꯄꯥꯜꯂꯤ ꯈꯣꯡ ꯄꯥꯜꯂꯤ ꯎꯔꯤ ꯅꯪꯁꯨ ꯍꯣꯠꯅꯕ ꯌꯥꯏꯅ ꯅꯪꯁꯨ ꯊꯤꯖꯤꯟꯕ ꯌꯥꯏꯅ ꯑꯗꯨ ꯅꯁꯥꯅ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯀꯣꯏꯁꯟ ꯍꯪꯒꯠꯂꯛꯑꯅꯤꯕ ꯅꯪꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯇꯣꯔꯤꯕ ꯁꯦꯟꯗꯣꯏꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯣ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯅꯪꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯏꯖꯥꯠꯅꯣ ꯁꯤꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗ ꯀꯩꯝ ꯊꯥꯖꯔꯨꯅꯣ ꯀꯣꯏꯁꯟ ꯍꯪꯉꯨ ꯐꯖꯅ ꯄꯨꯂꯤꯁꯅ ꯃꯤ ꯐꯥꯔꯀꯥꯟꯗ ꯀꯃꯥꯏꯅ ꯀꯣꯏꯁꯟ ꯍꯪꯉꯤ ꯀꯣ ꯃꯥꯒꯤ ꯑꯟꯁꯔꯗꯣ ꯐꯪꯗ꯭ꯔꯤꯐꯥꯎ ꯃꯥ ꯍꯪꯉꯛꯀꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯁꯨ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯑꯟꯁꯔꯗꯣ ꯇꯥꯗ꯭ꯔꯤꯐꯥꯎ ꯃꯉꯣꯟꯗ ꯍꯪꯉꯛꯑꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯁꯦꯞ 20% ꯑꯦꯠꯂꯤꯁ ꯑꯗꯨꯒ ꯀꯩꯗꯧꯕ ꯏꯟꯚꯦꯁ ꯇꯧꯔꯛꯀꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ
ꯅꯪ ꯇꯝꯕ ꯄꯥꯕ ꯍꯩꯕ ꯀꯣ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕ ꯑꯃ ꯁꯤ ꯇꯧꯕꯤꯒꯗꯕ ꯂꯣꯏꯔꯦ ꯁꯣꯔꯤ ꯅꯝꯕꯔ 4 ꯂꯦꯟ ꯃꯅꯤ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯀꯣ ꯌꯨ ꯂꯚ ꯏꯠ ꯑꯣꯔ ꯌꯨ ꯂꯨꯁ ꯌꯥꯝ ꯇꯧꯅꯗꯥꯏꯅꯦ ꯃꯅꯤꯄꯨꯔꯗꯗꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯄꯩꯁꯥ ꯈꯛꯇ ꯄꯨꯒꯦ ꯚꯥꯏ ꯀꯣ ꯑꯁ ꯚꯥꯏ ꯅꯪ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯛꯑꯣ ꯂꯧꯔꯝꯗꯥꯏꯗꯗꯤ ꯌꯥꯝ ꯐꯕꯅꯤ ꯀꯣ ꯊꯧꯔꯝꯗꯥꯏꯗꯅꯤ ꯈꯠꯅꯔꯛꯇꯣꯏꯁꯦ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯅꯪ ꯁꯤꯗꯗꯤ ꯅꯪ ꯈꯔ ꯀꯠꯊꯣꯛ ꯇꯥꯔꯦ ꯁꯤꯗꯤ ꯎꯄꯥꯏ ꯁꯣꯏ ꯂꯩꯇ꯭ꯔꯦ ꯀꯣ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯆꯦ ꯍꯥꯏꯔꯁꯦꯕꯀꯣ ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯨꯔꯦꯅ ꯍꯥꯏꯔꯁꯦꯕ ꯅꯪ ꯏꯆꯦꯗꯨꯗ ꯐꯨꯕꯗꯤ ꯌꯥꯗꯦꯗꯅ ꯀꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯩ ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣꯔꯦ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯕ ꯏꯆꯦꯅ ꯄꯩꯁꯥ ꯄꯤꯔꯛꯇ꯭ꯔꯦ ꯅꯪ ꯄꯨꯂꯤꯁꯇ ꯇꯥꯛꯎꯗꯣꯏꯔꯣ ꯃꯩꯔꯥ ꯄꯥꯏꯕꯤꯗꯒ ꯇꯥꯛꯎꯗꯣꯏꯔꯣ ꯑꯩ ꯍꯥꯏꯕ ꯌꯥꯗꯦ ꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯪ ꯀꯠꯊꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯗꯗꯤ ꯌꯥꯝꯅ ꯄꯤꯔꯨꯅꯨ ꯐꯅ ꯊꯥꯖꯔꯁꯨꯅꯦ ꯌꯥꯝꯅ ꯄꯤꯕꯤ ꯁꯤ ꯃꯥꯡꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯕꯅꯤꯀꯣ ꯅꯣꯏꯁꯨꯕꯨꯗꯤ ꯈꯪꯉꯣꯏ ꯌꯦꯡꯉꯣ ꯁꯨꯝ ꯌꯦꯡꯉꯣ ꯑꯩ ꯃꯤꯁꯦ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯈꯩ ꯅꯨꯡꯁꯤꯅ ꯂꯣꯏꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯤꯒꯤ ꯇꯣꯛꯈ꯭ꯔꯣꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯝꯇꯗ ꯁꯦꯡꯒꯥꯎ ꯄꯨꯟꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯂꯨꯕꯨ ꯂꯨꯍꯣꯡꯈ꯭ꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯦ ꯉꯥꯛꯇ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯨꯡꯁꯤꯔꯤꯅꯦꯅ ꯀ꯭ꯔꯣꯔ ꯀ꯭ꯔꯣꯔ ꯄꯤ ꯇꯥꯔꯗꯤ ꯍꯣꯏ ꯃꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯖꯣꯔ ꯖꯣꯔ ꯄꯥꯏꯈ꯭ꯔꯗꯤ ꯌꯥꯝꯅ ꯋꯥꯕ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯗꯨꯅ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯣ ꯌꯥꯔꯒꯗꯤ ꯀꯣ ꯁꯤ ꯈꯤꯇꯪ ꯍꯟꯊꯔꯛꯑꯣ ꯅꯪꯅ ꯅꯍꯥꯟꯗꯩ ꯋꯥꯅ ꯇꯥꯟꯖꯕꯗꯣ ꯅꯨꯡꯁꯤꯠꯇ ꯊꯥꯗꯣꯛꯈꯤꯗꯣꯏꯅꯦ ꯊꯧꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯉꯥꯡꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯈꯣꯏꯗꯧꯗ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯄꯗꯣ ꯁꯤ ꯊꯣꯛꯇꯅꯤꯡꯉꯥꯏ ꯋꯥ ꯁꯨꯡ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯇꯧꯕꯤꯔꯣ ꯁꯣꯔꯤ ꯑꯗꯨꯅ ꯑꯗꯨꯒ ꯄꯤꯒꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯄꯤꯌꯣ ꯄꯤꯒꯗꯧꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯕꯨ ꯇꯧꯒꯗꯕꯨ ꯁꯤ ꯅꯤꯡꯁꯤꯡꯉꯣꯕ ꯔꯤꯃꯦꯝꯕꯔ ꯗꯤꯁ ꯄꯥꯔꯁꯦꯟꯇꯦꯖꯇꯣ ꯄꯤ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯉꯝꯖꯕ ꯁꯤ ꯄꯤꯊꯣꯛꯀꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯅ ꯐꯅ ꯏꯆꯦ ꯑꯩ ꯌꯥꯝꯗꯤ ꯂꯩꯇꯦ ꯀꯣ ꯁꯤ ꯑꯃꯗꯤ ꯑꯩ ꯄꯤꯒꯦ ꯁꯤꯃꯗꯤ ꯑꯩ ꯄꯤꯒꯦ ꯁꯤꯗꯩꯗꯤ ꯄꯦꯟꯅ ꯍꯦꯜꯂꯨꯅꯨ ꯀꯣ ꯑꯦꯃꯥꯔꯖꯦꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛꯀꯤ ꯇꯧꯕꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯔꯤ ꯃꯇꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯇꯧꯗꯤ ꯇꯧꯒꯗꯧꯅꯦ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯧꯕ ꯄꯥꯔꯁꯦꯟꯇꯦꯖꯇꯣ ꯁꯤꯅ ꯀꯩꯒꯨꯝꯕ ꯅꯪꯉꯣꯟꯗ ꯔꯤꯇꯔꯟ ꯂꯥꯛꯑꯒꯗꯤ ꯋꯦꯜ ꯒꯨꯗ ꯑꯗꯩ ꯂꯥꯛꯇ꯭ꯔꯒꯗꯤ ꯅꯪ ꯑꯗꯨꯝ ꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯀꯧꯅꯔꯔꯣꯏ ꯀꯧꯅꯈꯤꯗ꯭ꯔꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯄꯩꯁꯥ ꯄꯨꯔ ꯁꯨꯡꯁꯤꯡ ꯁꯤꯡꯉꯛꯇꯦ ꯀꯔꯤꯅꯣ ꯁꯤꯕꯨ ꯀꯥꯏꯅꯀꯣ ꯍꯥꯏꯗꯨꯏꯅꯦ ꯍꯦꯛ ꯍꯥꯏꯅꯗꯕ꯭ꯔꯥ ꯌꯦꯡꯉꯣꯅꯦ ꯑꯗꯨꯅ ꯁꯤꯁꯤꯁꯨ ꯃꯤꯅꯕꯨꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯋꯥꯅꯦꯕꯀꯣ ꯄꯩꯁꯥ ꯃꯥꯡꯐꯝꯒꯤ ꯂꯝꯕꯤ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯒꯤ ꯂꯥꯁ ꯁꯦꯀꯦꯟ ꯀꯣ ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯏꯟꯖꯣꯏ ꯌꯣꯔ ꯃꯅꯤ ꯁꯤꯒꯤꯁꯤꯃ ꯕꯤꯖꯤꯅꯦꯁ ꯇꯧꯖꯔꯤꯕ ꯑꯗꯒꯤ ꯊꯕꯛ ꯑꯣꯏꯅ ꯁꯨꯖꯔꯤꯕ ꯖꯣꯕ ꯇꯧꯔꯤ ꯃꯌꯥꯝꯗ ꯃꯣꯏ ꯃꯄꯨꯟꯁꯤꯗ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯈꯔꯁꯨ ꯌꯥꯎꯁꯤꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯋꯥꯅ ꯄꯩꯁꯥ ꯇꯥꯟꯖꯔꯨꯔꯦ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯍꯣꯠꯅꯔꯦ ꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥ ꯈꯔꯗꯨꯅ ꯃꯥꯁꯨ ꯆꯍꯤ ꯑꯃꯗ ꯃꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕ ꯌꯥꯏꯗꯅ ꯚꯦꯀꯦꯁꯟ ꯀꯣ ꯃꯥꯏ ꯅꯨꯄꯤꯒ ꯑꯣꯏꯔꯣ ꯑꯉꯥꯡ ꯃꯌꯥꯝꯒ ꯂꯝ ꯑꯃꯗꯒ ꯀꯣꯏꯊꯣꯛꯎꯗꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯑꯁꯨ ꯌꯥꯏꯗꯅ ꯀꯣ ꯋꯥꯟꯁ ꯏꯟ ꯑ ꯏꯌꯔ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪꯗꯤ ꯃꯥꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯂꯥꯛꯑꯣ ꯑꯩꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯁꯤꯗꯒꯤ ꯀꯩꯅꯣꯃꯗꯤ 30% ꯑꯃꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯑꯩꯈꯣꯏ ꯒꯋꯥꯗ ꯀꯣꯏꯔꯨꯁꯤ ꯀꯥꯏꯅ ꯑꯗꯒꯤ ꯀꯩꯅꯣꯗ ꯗꯨꯕꯥꯏꯗ ꯀꯣꯏꯔꯨꯁꯤ ꯀꯣ ꯑꯗꯒꯤ ꯀꯩꯅꯣꯗ US ꯀꯣꯏꯔꯨꯁꯤ ꯑꯗꯒꯤ ꯐ꯭ꯂꯣꯔꯤꯗꯥꯗ ꯁꯤ ꯕꯤꯆ ꯃꯄꯥꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯎꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤꯀꯣ ꯑꯃꯨꯛꯈꯛꯇꯪ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯗꯨꯗ ꯌꯨ ꯅꯤꯠ ꯇꯨ ꯏꯟꯖꯣꯏ ꯌꯣꯔ ꯂꯥꯏꯐ ꯅꯠꯇ꯭ꯔꯒꯗꯤ ꯀꯣ ꯅꯪꯁꯨ ꯑꯗꯨꯝ ꯕꯪ ꯆꯨꯔ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯏꯟꯖꯣꯏ ꯌꯣꯔ ꯃꯅꯤ ꯁꯝꯇꯥꯏꯝꯁ ꯋꯥꯟꯁ ꯏꯟ ꯑ ꯏꯌꯔ ꯚꯦꯀꯦꯁꯟꯗ
ꯅꯪ ꯑꯉꯥꯡ ꯃꯌꯥꯝꯒ ꯀꯣꯏꯊꯣꯛꯎꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯒ ꯀꯣꯏꯊꯣꯛꯎꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤꯅꯦ ꯁꯝꯇꯥꯏꯝꯁ ꯁꯤꯅꯦꯃꯥꯁꯨ ꯑꯗꯨꯝ ꯌꯦꯡꯊꯣꯛꯎ ꯀꯩꯅꯣ ꯀꯣ ꯋꯥꯟꯁ ꯏꯟ ꯑꯦ ꯃꯟ ꯀꯩꯝ ꯀꯥꯏꯗꯦ ꯀꯣ ꯑꯩꯈꯣꯏꯁꯨ ꯑꯩꯗꯤ ꯁꯤꯅꯦꯃꯥ ꯌꯦꯡꯕꯗ ꯐꯥꯎꯕ ꯃꯤꯅꯤꯍꯦ ꯑꯦꯕ꯭ꯔꯤ ꯁꯇꯔꯗꯦ ꯑꯩ ꯁꯤꯅꯦꯃꯥ ꯌꯦꯡꯉꯦ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯀꯥꯟꯗ ꯑꯝꯇ ꯂꯦꯝ ꯊꯥꯗꯦ ꯑꯩꯗꯤ ꯀꯅꯥꯏ ꯕꯣꯂꯤꯋꯨꯗ ꯍꯣꯂꯤꯋꯨꯗ ꯀꯣ ꯑꯩ ꯋꯥꯏꯐꯁꯤꯁꯨ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯌꯥꯝ ꯀꯜꯂꯦꯕ ꯑꯩꯁꯦ ꯑꯝꯇ ꯂꯦꯝ ꯊꯥꯗꯦ ꯀꯅꯥꯒꯤ ꯁꯔꯨꯛ ꯈꯥꯟꯒꯤ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯀꯛꯀ ꯌꯦꯡ ꯆꯠꯇꯣꯏꯅꯤ ꯀꯩꯒꯤꯅꯣ ꯑꯥꯏ ꯋꯥꯟꯠ ꯇꯨ ꯏꯟꯖꯣꯏ ꯃꯥꯏ ꯂꯥꯏꯐ ꯀꯣ ꯑꯗꯣ ꯁꯤꯅꯦꯃꯥꯒꯨꯝꯕ ꯌꯦꯡꯊꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯁꯣꯔꯤ ꯁꯣꯔꯤ ꯑꯗꯩ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯀꯣ ꯅꯪ ꯐꯦꯃꯤꯂꯤꯒꯩꯒ ꯃꯇꯝ ꯈꯛꯇꯪ ꯁ꯭ꯄꯦꯟ ꯇꯧ ꯑꯗꯒꯤ ꯂꯩꯗꯅ ꯅꯪ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯅꯪꯅ ꯉꯝꯖꯕ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯀꯣꯏꯔꯨꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯕꯕꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯕꯛ ꯇꯧꯖꯔꯛꯄꯗꯨꯒꯤ ꯁꯤꯁꯤꯃ ꯄꯩꯁꯥꯁꯤꯃ ꯇꯧꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯍꯥꯛꯇꯪ ꯆꯥꯃꯤꯟꯅꯁꯤ ꯊꯛꯃꯤꯟꯅꯁꯤ ꯈꯤꯇꯪꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯑꯣꯕ ꯑꯗꯨꯒꯤ ꯃꯣꯃꯦꯟꯠꯇꯣ ꯀꯣ ꯅꯪꯅ ꯐꯅꯌꯥꯝ ꯅꯍꯥꯟꯒꯩ ꯊꯕꯛ ꯇꯧꯔꯛꯄꯗꯣ ꯃꯍꯩ ꯆꯥꯕ ꯆꯞ ꯃꯥꯟꯅꯕꯅꯦ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯌꯣꯔ ꯐꯦꯃꯤꯂꯤ ꯌꯦꯡꯉꯨꯅꯦ ꯀꯣ ꯑꯥꯏ ꯗꯤꯠ ꯗꯤꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯗꯒꯤ ꯅꯪꯒꯤ ꯁ꯭ꯇꯥꯐ ꯂꯩꯇꯥꯔꯁꯨꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨꯅꯦ ꯃꯣꯏꯗ ꯄꯨꯕꯤꯔꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯍꯣꯇꯦꯜꯗ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯆꯥꯁꯤ ꯀꯣ ꯑꯗꯒꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯁꯤ ꯅꯪ ꯌꯨꯝꯗꯒ ꯀꯧꯕꯤꯗꯅ ꯃꯣꯏꯁꯨ ꯀꯣ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯅ ꯈꯣꯠꯃꯤꯟꯅꯗꯅ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯣꯏ ꯚꯦꯀꯦꯁꯟ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯨꯕꯤꯗꯣꯏꯅꯦꯕ ꯌꯥꯏꯗꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪꯗꯤ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯍꯨꯃꯥꯡ ꯇꯥꯒꯦ ꯍꯣꯠꯅꯔꯛꯏꯕ ꯑꯍꯤꯡ ꯇꯨꯝꯗꯒꯤ ꯅꯨꯡꯗꯥꯡ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯁꯨꯝ ꯅꯪꯒꯤ ꯁꯨꯝꯕ ꯃꯌꯥꯝꯗ ꯁꯤꯖꯤꯟꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯗ ꯈꯔ ꯍꯥꯞꯀꯦꯔꯥ ꯑꯗꯒꯤ ꯆꯥꯗ ꯈꯔ ꯂꯣꯏꯁꯤꯟꯒꯦꯔꯥ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜ ꯂꯩꯔꯒꯦ ꯍꯥꯏꯔꯕ ꯅꯪ ꯇꯥꯟꯖꯔꯤ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯈꯜꯂꯨꯅꯦ ꯈꯜꯂꯨꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯃꯦꯖꯣꯔꯤꯇꯤ ꯑꯣꯐ ꯌꯣꯔ ꯄꯩꯁꯥ ꯀꯣ ꯑꯣꯐ ꯃꯅꯤ ꯅꯪ ꯁꯤꯗ ꯑꯗꯨꯝ ꯆꯠꯂꯝꯃꯗꯧꯅꯦ ꯊꯤꯕꯣꯡꯗ ꯆꯥꯕꯗ ꯑꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯁꯤꯃ ꯀꯛꯄ ꯌꯥꯔꯔꯣꯏ ꯑꯗꯒꯤ ꯐ꯭ꯔꯨꯏꯠꯀꯤ ꯗ꯭ꯔꯦꯁꯀꯤ ꯀꯔꯤꯒꯤ ꯑꯉꯥꯡ ꯂꯩꯔꯒꯗꯤ ꯑꯉꯥꯡꯒꯤ ꯏꯁꯤꯡꯒꯤ ꯀꯔꯤ ꯁꯤꯁꯨ ꯌꯥꯝ ꯆꯠꯄꯅꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯔꯀꯦꯇꯤꯡ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯣ ꯀꯣ ꯀꯣꯏꯕꯁꯨ ꯑꯃꯨꯛ ꯆꯠꯅꯤꯡꯉꯛꯇꯣꯏꯅꯤꯗꯣ ꯀꯣ ꯐꯤꯒ ꯂꯩꯗꯅ ꯈꯣꯠꯇꯅ ꯅꯨꯄꯤꯒ ꯄꯨꯔꯒꯗꯤ ꯇꯣꯛꯑꯦ ꯀꯣ ꯅꯨꯄꯤꯗꯤ ꯄꯣꯠ ꯂꯩꯕꯤꯒꯦꯗꯤ ꯍꯔꯥꯎ ꯂꯣꯏꯔꯅꯤ ꯃꯣꯜ ꯂꯩꯒ ꯂꯩꯔꯗꯤ ꯇꯣꯛꯑꯦ ꯂꯤꯁꯤꯡ ꯅꯤꯐꯨ ꯌꯥꯡꯈꯩꯗꯤ ꯑꯗꯨꯝ ꯀꯣ ꯁꯤꯗ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯁꯤꯗ ꯂꯣꯏꯁꯤꯟꯕꯩ ꯃꯍꯨꯠꯇ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯪꯒꯤ ꯍꯦꯛ ꯃꯁꯦꯟ ꯅꯪꯒꯤ ꯏꯃꯥ ꯅꯪꯒꯤ ꯕꯕꯥ ꯅꯪꯒꯤ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯃꯣꯏ ꯃꯌꯥꯝꯗꯨꯗꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯀꯣ ꯑꯩ ꯅꯍꯥꯟꯗꯩ ꯊꯕꯛ ꯇꯧꯕꯗꯣ ꯚꯦꯀꯦꯁꯟ ꯆꯠꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯧꯈꯥꯏꯌꯣ ꯏꯟꯖꯣꯏ ꯌꯣꯔ ꯃꯅꯤ ꯊꯕꯛ ꯁꯨꯝ ꯇꯧ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯍꯅꯨꯗ꯭ꯔꯤꯕꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛ ꯋꯥ ꯅꯧꯊꯣꯛ ꯊꯕꯛꯀ ꯑꯃ ꯇꯧꯔꯨꯅꯨ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯅ ꯁꯤꯃ ꯐꯖꯅ ꯇꯧꯍꯟꯅꯤꯡꯉꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯇꯥꯕꯅꯤ ꯀꯩꯅꯣ ꯅꯪ ꯁꯨꯝ ꯋꯥ ꯂꯩꯒꯦ ꯍꯥꯏꯔꯣ ꯂꯥꯁ ꯅꯣꯠ ꯗ ꯂꯤꯁ ꯀꯣ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯑꯦꯅꯤ ꯋꯥꯟ ꯒꯦꯁ ꯋꯥꯠ ꯂꯥꯁꯁꯤ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯦꯅꯤ ꯋꯥꯟ ꯑꯦꯅꯤ ꯋꯥꯟ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯂꯥꯁꯁꯦ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁꯤ ꯑꯣꯏꯒꯦꯔꯥ ꯂꯥꯁꯁꯦ ꯀꯩ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯀꯩ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯑꯦꯁꯦꯠ ꯅꯠꯇꯦ 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 ꯒꯨꯗ ꯇ꯭ꯔꯥꯏ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯅꯝꯕꯔ 6 ꯏꯟꯚꯦꯁ ꯏꯟ ꯌꯣꯔ ꯁꯦꯜꯐ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯃꯌꯥꯝ ꯅꯁꯥꯅ ꯅꯁꯥꯗ ꯏꯟꯚꯦꯁ ꯇꯧꯕ ꯁꯤꯃꯨꯛ ꯍꯦꯟꯕ ꯄꯨꯟꯁꯤꯗ ꯖꯒꯠꯇ ꯂꯩꯇꯕꯅꯤ ꯃꯌꯥꯝ ꯀꯔꯤꯝ ꯂꯩꯔꯣꯏ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯔꯝꯒꯅꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯇ ꯇꯧꯁꯜꯂꯨ ꯀꯥꯏꯅꯀꯣ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯔꯝꯒꯅꯤ ꯀꯔꯤ ꯄꯩꯁꯥ ꯌꯥꯝ ꯌꯥꯝ ꯇꯨꯡꯁꯤꯜꯂꯨ ꯀꯩꯅꯣ ꯁꯦꯚꯤꯡ ꯃꯅꯤ ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯑꯦꯅꯤꯊꯤꯡ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯔ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯇꯧꯁꯜꯂꯨ ꯀꯥꯏꯅꯀꯣ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯨꯛ ꯇ꯭ꯔꯦꯗꯤꯡꯗꯣ ꯇꯧꯁꯜꯂꯨ ꯀꯥꯏꯅꯀꯣ ꯑꯗꯩ ꯀꯔꯤ ꯗꯤꯁ ꯑꯥꯔ ꯑꯣꯜ ꯕꯨꯜꯁꯤꯠ ꯀꯩꯒꯤꯅꯣ ꯍꯥꯏꯔꯨꯔꯥ ꯁꯤꯗ ꯅꯪ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯕ ꯄ꯭ꯂꯁ ꯁ꯭ꯀꯤꯜꯁ ꯂꯩꯇ꯭ꯔꯕ ꯅꯪ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯣ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯁꯦꯝ ꯊꯤꯡ ꯁꯦꯚꯤꯡ ꯃꯅꯤꯅ ꯍꯥꯏꯁꯦ ꯁꯤꯗ ꯅꯪ ꯍꯦꯕꯤꯠ ꯂꯩꯇ꯭ꯔꯕ
ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯔꯛꯏꯅꯣ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯀꯣ ꯇꯧꯔꯨꯕ ꯑꯥꯊ꯭ꯔ ꯌꯥꯎꯈꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯗꯩ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯃꯌꯥꯝꯅ ꯄꯥꯏ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯗꯤꯁ ꯏꯁ ꯅꯣꯠ ꯑꯦ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯗꯤꯁ ꯏꯁ ꯅꯣꯠ ꯁꯤ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯅꯠꯇꯦꯀꯣ ꯅꯣꯂꯦꯖ ꯁ꯭ꯀꯤꯜꯁ ꯌꯥꯎꯗꯅ ꯑꯩꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯍꯦꯛꯇ ꯄꯩꯁꯥꯁꯤꯕꯨ ꯏꯟꯚꯦꯁ ꯇꯧꯁꯟ ꯌꯥꯕ꯭ꯔꯕ ꯖꯦꯅꯔꯦꯜ ꯄꯤꯄꯜ ꯑꯃꯅ ꯌꯨ ꯀꯥꯟꯠ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯐꯣꯔ ꯑꯦꯛꯁ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯣꯕ if you don't have a knowledge and skills you will fail 100%. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯚꯦꯁ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯁꯦꯠ ꯅꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯅꯈ꯭ꯔꯤꯗꯣ ꯑꯦꯁꯦꯠ ꯀꯥꯏꯅ ꯄꯟꯈ꯭ꯔꯤꯗꯣ ꯅꯁꯥꯗ ꯏꯟꯚꯦꯁ ꯇꯧꯕꯁꯤꯃꯨꯛ ꯍꯦꯟꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯁꯅꯥꯗ ꯅꯠꯇꯦ ꯂꯨꯄꯥꯗ ꯅꯠꯇꯦ ꯗꯥꯏꯃꯟꯗ ꯅꯠꯇꯦ ꯅꯁꯥꯗ ꯏꯟꯚꯦꯁ ꯇꯧ ꯁꯤꯒꯤ ꯔꯤꯇꯔꯟꯗꯨꯗꯤ ꯅꯁꯥꯅ ꯑꯗꯨꯝ ꯐꯪꯗꯣꯏꯅꯤ ꯀꯅꯥꯝꯇꯅ ꯂꯧꯕ ꯌꯥꯔꯣꯏ ꯃꯍꯩ ꯇꯥꯜꯂꯦ ꯃꯍꯩ ꯐꯪꯅꯤ ꯀꯣ ꯁ꯭ꯀꯤꯜꯁ ꯇꯥꯜꯂꯦ ꯁ꯭ꯀꯤꯜꯁ ꯐꯪꯒꯅꯤ ꯅꯣꯂꯦꯖ ꯇꯥꯜꯂꯦ ꯅꯣꯂꯦꯖ ꯐꯪꯖꯔꯅꯤ ꯅꯁꯥꯗ ꯊꯥꯗꯔꯤꯕ ꯃꯇꯝ ꯑꯦꯐꯔꯠ ꯑꯦꯅꯔꯖꯤ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯀꯅꯥꯝꯇ ꯅꯠꯇꯦ so what are you waiting for invest in yourself in skills and knowledge that's it ꯀꯣ ꯁꯤꯒꯨꯝꯕ ꯑꯄꯪꯒꯤ ꯊꯧꯅꯥ ꯃꯌꯥꯝꯗ ꯀꯣꯛ ꯊꯥꯗꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯅꯁꯥꯗ ꯏꯟꯚꯦꯁ ꯇꯧ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏ ꯔꯣꯕꯥꯔꯠ ꯀꯤꯌꯣꯁꯥꯀꯤꯅ ꯇꯥꯔꯝꯃꯅꯤꯀꯣ ꯔꯤꯆ ꯗꯦꯠ ꯑꯦꯟ ꯄꯣꯔ ꯗꯦꯠ ꯀꯣ ꯏꯟꯚꯦꯁꯃꯦꯟꯒꯤ ꯀꯩꯅꯣꯅꯤ ꯒꯨꯔꯨꯅꯤ ꯅꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥꯒꯤ ꯏꯟꯚꯦꯁ ꯇꯧꯕ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯀ꯭ꯔꯤꯞꯇꯣꯒꯤ ꯁꯅꯥꯒꯤ ꯂꯨꯄꯥꯒꯤ ꯗꯥꯏꯃꯟꯒꯤ all the bullshit forget about that the first thing is ꯅꯁꯥꯗ ꯍꯥꯟꯅ ꯏꯟꯚꯦꯁ ꯇꯧ ꯀꯩꯗ ꯇꯧꯔꯛꯀꯅꯤ ꯅꯣꯂꯦꯖ ꯌꯥꯎꯗꯅ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯁ꯭ꯀꯤꯜꯁ ꯌꯥꯎꯗꯅ ꯑꯝꯇ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯕ ꯌꯥꯔꯣꯏ ꯗꯤꯁ ꯋꯤꯜ ꯕꯤ ꯀꯝꯄ꯭ꯂꯤꯠꯂꯤ ꯒꯥꯔꯕꯦꯖ ꯑꯗꯨꯅ ꯁꯤꯒꯤ ꯑꯅꯤꯁꯤꯗ ꯀꯣ ꯍꯥꯟꯅ ꯊꯥꯗꯧ ꯐꯖꯅ ꯅꯁꯥꯗ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯊꯥꯗꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯁꯥꯗ ꯍꯥꯟꯅ ꯐꯖꯅ ꯊꯥꯗꯖꯧ ꯅꯪꯒꯤ ꯃꯍꯩ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗꯅꯦ ꯅꯪꯅ ꯆꯥꯎꯈꯠꯂꯛꯇꯣꯔꯤꯕ ꯒ꯭ꯔꯣꯠ ꯂꯥꯛꯇꯣꯔꯤꯕ ꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀꯥꯎꯈꯤ ꯇꯥꯔꯒꯁꯨ ꯐꯣꯔ ꯃꯤ ꯀꯣ ꯏꯟꯚꯦꯁ ꯏꯟ ꯌꯣꯔ ꯁꯦꯜꯐ ꯗꯤꯁ ꯏꯁ ꯗ ꯀꯤ ꯐꯣꯔ ꯇꯨꯗꯦꯁ ꯂꯦꯁꯟ ꯀꯣ ꯅꯁꯥꯒꯤ ꯅꯣꯂꯦꯖꯇ ꯅꯁꯥꯒꯤ ꯁ꯭ꯀꯤꯜꯁꯇ ꯊꯥꯗꯧ ꯁꯤ ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯐ꯭ꯂꯣꯞ ꯆꯠꯂꯛꯑꯅꯤ ꯌꯥꯔꯅꯤꯀꯣ ꯁꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯏ ꯑꯦꯅꯤ ꯀ꯭ꯋꯦꯁꯟ ꯀꯣ ꯍꯪꯕꯗꯣ ꯍꯪꯕꯤꯔꯛꯑꯣ ꯑꯣꯟ ꯗ ꯀꯣꯃꯦꯟꯠ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤꯁꯨ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯗꯣ ꯑꯩ ꯈꯨꯝꯃꯛꯑꯒꯦꯀꯣ ꯑꯦꯁ ꯁꯨꯅꯤꯜ ꯗꯣꯅꯦꯁꯟ ꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯃꯨꯛ ꯄꯥꯔꯒꯦ ꯗꯣꯅꯦꯁꯟꯁꯦ ꯅꯪꯅ ꯂꯨꯄꯥ ꯑꯃꯨꯛ ꯇꯥꯟꯗꯅ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯅꯨ ꯀꯣ ꯍꯥꯟꯅ ꯏꯁꯥ ꯍꯥꯟꯅ ꯄꯩꯁꯥ ꯍꯥꯟꯅ ꯈꯔ ꯇꯥꯟꯕꯤꯌꯨ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯗꯣꯅꯦꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯗꯣ ꯑꯩꯕꯨꯛꯇ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇꯕ ꯑꯩꯅ ꯀꯃꯥꯏꯅ ꯃꯤꯉꯣꯟꯗ ꯂꯨꯄꯥ 2 ꯄꯤꯔꯨꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯔꯣꯏ ꯑꯗꯒꯤ ꯑꯣꯀꯦ ꯔꯥꯃꯦꯁ ꯍꯨꯗ꯭ꯔꯣꯝ ꯀꯣ ꯁꯔ ꯃꯥꯔꯀꯦꯠ ꯔꯤꯁꯔꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯣꯀꯦ ꯚꯦꯔꯤ ꯒꯨꯗ ꯀ꯭ꯋꯦꯁꯟ ꯃꯥꯔꯀꯦꯠ ꯔꯤꯁꯔꯁ ꯇꯧꯒꯦꯅ ꯍꯥꯏ ꯇꯥꯔꯗꯤꯅꯦ ꯅꯝꯕꯔ 1 ꯅꯪꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯀꯣ ꯑꯗꯨꯒꯤꯗꯣ ꯒꯨꯒꯜꯗ ꯆꯪꯉꯣ ꯒꯨꯒꯜꯗ ꯆꯪꯉꯦꯗꯅ ꯀꯤꯋꯔꯗꯇ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯁꯦꯕ ꯔꯤꯌꯦꯜ ꯏꯁꯇꯦꯠꯅ ꯅꯝꯃꯣ ꯄ꯭ꯂꯁ ꯀꯝꯄꯤꯇꯤꯇꯔꯁꯅ ꯑꯗꯨꯒꯤ ꯅꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯁꯦꯕꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯕꯦꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯦꯛ ꯁꯥꯕꯒꯤ ꯍꯥꯏꯔꯁꯦꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯦꯛ ꯀꯅꯥ ꯀꯅꯥ ꯁꯥꯔꯤꯒꯦꯁꯦ ꯅꯪ ꯑꯗꯨꯝ ꯅꯁꯥꯅ ꯌꯦꯡꯖꯔꯣ ꯀꯣ ꯀꯅꯥꯅ ꯈ꯭ꯋꯥꯏ ꯇꯣꯞꯇ ꯂꯩ ꯑꯗꯨꯒꯤ ꯑꯍꯨꯝ ꯈꯜꯂꯣ ꯃꯣꯏꯅ ꯀꯃꯥꯏꯅ ꯑꯣꯐꯔ ꯀꯃꯥꯏꯅ ꯄꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯁꯔꯚꯤꯁ ꯄꯤ ꯃꯣꯏꯗ ꯀꯩꯒꯤꯗꯃꯛꯇ ꯃꯤꯅ ꯆꯪꯉꯤꯅꯣ ꯀꯣ ꯃꯣꯏꯒꯤ ꯁꯔꯚꯤꯁ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯏꯊꯣꯛꯑꯣ ꯀꯣ ꯑꯗꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ 60% ꯑꯣꯐ ꯗ ꯕꯤꯖꯤꯅꯦꯁ ꯏꯐ ꯌꯨ ꯗꯨ ꯗꯤꯁ ꯔꯤꯚꯔꯁ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯅꯪ ꯒ꯭ꯌꯥꯟ ꯄꯣꯠ ꯂꯥꯎꯅ ꯇꯥꯔꯗꯧꯅꯤ ꯃꯥꯔꯀꯦꯠ ꯔꯤꯁꯔꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯝꯄꯜ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯗꯒꯤ ꯁꯣꯔꯤ ꯑꯣꯏꯅ ꯌꯥꯔ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯀꯦ ꯑꯇꯣꯞꯄꯗꯤ ꯖꯦꯅꯔꯦꯜ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤꯀꯣ ꯅꯥꯏꯁ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯣꯏꯁꯟꯁꯦ ꯂꯩꯅꯗ꯭ꯔꯒꯗꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ 60 days ꯆꯦꯂꯦꯟꯖꯅꯀꯣ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁ ꯄ꯭ꯔꯗꯛ ꯏꯟ ꯑꯋꯥꯔ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯣ ꯅꯁꯥꯗ ꯁꯤꯀꯤ ꯑꯃ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯁꯄꯣꯔꯠ ꯂꯥꯛꯇ꯭ꯔꯕ ꯀꯣ ꯁꯣꯁꯥꯏꯇꯤꯅ ꯅꯪꯕꯨ ꯐꯖꯅ ꯅꯝꯊꯕꯤꯔꯕ ꯑꯗꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯁ꯭ꯀꯤꯜꯁ ꯂꯩꯇ꯭ꯔꯕ ꯑꯗꯒꯤ ꯀꯣ ꯏꯃꯨꯡꯒꯤ ꯃꯤꯅ ꯅꯪꯗꯤ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏ ꯅꯪꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯁꯨꯃꯥꯏꯅ ꯅꯪ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕ ꯅꯪꯉꯣꯟꯗ ꯅꯨꯃꯤꯠ 30ꯅꯤ
or just 60 days khak leiraba adu targadi I have a special program for you, the 60 days challenge. Si kanu nate course nate si challenge ni. Aiga nanga challenge tawjen haibne sida nang any student hango challenge kamain tawgena moidum haijarakani. Ko khadi dum wa tare ko the war ga su nang mahi soidam ki chani. ado sigi program se me amna yawning targadi akhoi kanu da any admin namada ko ngasimak reach out toro, we will help you adu manungda ai ngarmage adu akhoi naikhai se me adu somju skills and knowledge nasada investo mingon to imota aduna mayam si program je pambi targadi ko join our challenge, the 60 days challenge. This will change you another version of 2.0 aduga mayam na khoi si community da join tawning asu makha dai link hapamge sida mayam click tawbiro aduga any admin namada changbiro aduga special oina sigi videos da yengbiriba mayam punamak akhoigi anova special community sama akhoi mayam gi phamda khoi launch tawrani ko launch already tawre sina ai manung da yawa pet customer nga taneba nushida mayam free da zu leibiba ko mayam sin join tawngagadi mayam kano da lakpiro akhoi WhatsApp da link thadarakani adujuda mayam changbiraga koi community join tawgani ado one on one consultation di ai free kangu da di ai tawjadre ko kaigino hujiki matam di kitang phattaba aina khangba kitang ai one on one do in sanai ko nangna kaigumba ai student oi taragadi ai sanai natragadi ai staff oi ga sanabiyo ai matam di kitang phattaba adunane aduga Nandakumar withdraw yaragadi nangi any problem leibudo aigi any ko staff oro akhui sales team do ro any person amaga nang concern tawani nang manung dek changpaga koi classes manung da dum nungti wari sanabagi chance dei pizage. So anyway, ma'am, thank you so much for watching this video, and I really appreciate it. And I'll see you in the next video. And if you love this program, ma'am, comment piramo ayengzage. Ado ma'am, subscribe to piramo. Otherwise, so thank you so much, and I'll see you in the next video. Kurumjari ma'am, take care. Bye bye. Thank you, Nirmala.